ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯏꯁꯨꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯀꯣꯛ ꯉꯥꯡꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯁꯤ ꯑꯃꯨꯛꯇꯪ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯊꯪ ꯅꯥꯏꯅ ꯁꯦꯇꯔꯗꯦꯒꯤ ꯑꯌꯨꯛꯇ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯖꯔꯒ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯂꯩꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯏꯟꯇ꯭ꯔꯗꯛꯁꯟ ꯄꯤꯕꯤꯔꯀꯥꯟꯗ ꯄꯥꯕꯤꯕ ꯑꯗꯨꯒꯤ ꯊꯧꯔꯝꯅꯤ ꯑꯗꯣ ꯑꯩꯅꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯅ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯝꯕꯤꯌꯨ ꯑꯩꯍꯥꯛ ꯑꯗꯨꯝ ꯂꯩꯖꯔꯤ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯄꯥꯒꯗꯕ ꯊꯧꯔꯝ ꯃꯌꯥꯝꯁꯤ ꯀꯔꯝꯕꯅ ꯃꯃꯥꯡ ꯊꯥꯕ ꯀꯔꯝꯕꯅ ꯃꯌꯥꯏꯗ ꯊꯝꯕꯅꯆꯤꯡꯕ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯔꯒ ꯃꯔꯛ ꯃꯔꯛꯇꯁꯨ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒ ꯃꯔꯤ ꯃꯇꯥꯒꯤ ꯊꯧ ꯆꯠꯄ ꯑꯗꯨ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯋꯥꯕ ꯑꯃꯨꯛ ꯄꯣꯊꯥꯕ ꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯈꯜꯂꯝꯕ ꯋꯥꯈꯜꯁꯤ ꯈꯨꯗꯛꯇ ꯑꯃꯨꯛ ꯍꯣꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯍꯥꯟꯕꯗ ꯄꯤꯁꯨꯝꯂꯩ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯏꯕꯨꯡꯉꯣ ꯇꯣꯝꯕꯤꯅ ꯏꯕꯤꯔꯝꯕꯁꯤ ꯌꯥꯝꯅ ꯉꯥꯎꯖꯗꯅ ꯃꯁꯤ ꯂꯣꯏꯅꯃꯛ ꯑꯩꯁꯦ ꯄꯥꯖꯔꯨꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯄꯦꯟꯇꯤꯡꯁꯦ ꯑꯃꯨꯛ ꯄꯥꯔꯨꯕ ꯃꯇꯝꯗ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯌꯥꯎꯔꯝꯃꯤꯕ ꯃꯌꯥꯝꯅ ꯃꯃꯥꯡꯗ ꯄꯥꯈꯤꯕꯁꯤꯡꯁꯤꯒ ꯈꯤꯇꯪ ꯃꯥꯟꯅꯗꯕ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯔꯤꯌꯦꯂꯤꯇꯤꯗ ꯃꯌꯥꯝꯗꯣ ꯔꯤꯌꯦꯂꯤꯇꯤ ꯅꯠꯇꯦ ꯍꯥꯏꯖꯕ ꯅꯠꯇꯦ ꯍꯦꯛꯇ ꯑꯁꯦꯡ ꯑꯁꯦꯡꯕ ꯊꯣꯛꯄ ꯃꯇꯝꯗꯨꯒꯤ ꯀꯩꯅꯣ ꯉꯜꯂꯤꯉꯩ ꯃꯇꯝꯗꯨꯒꯤ ꯁꯃꯥꯖꯀꯤ ꯆꯠꯅꯔꯣꯜ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯗꯨꯒ ꯁꯚꯇ꯭ꯌ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯏꯔꯣꯏꯅꯔꯒ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯃꯊꯪꯗ ꯁ꯭ꯇꯗꯤ ꯇꯧꯖꯩ ꯃꯁꯤꯗ ꯑꯩ ꯉꯁꯤꯁꯤ ꯑꯣꯟꯊꯣꯛꯅꯔꯀꯥꯟꯗ ꯄꯤꯁꯨꯝꯂꯩꯁꯤ ꯍꯧꯖꯔꯒꯦꯅ ꯇꯧꯕꯅꯤ ꯄꯤꯁꯨꯝꯂꯩꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯔꯨꯔꯤꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯁꯦ ꯃꯅꯨꯡꯁꯤꯗ ꯂꯣꯏꯅ ꯃꯊꯪ ꯁꯥꯍꯤꯇ꯭ꯌ ꯅꯣꯕꯦꯜꯗꯤ ꯑꯣꯏꯔꯒ ꯌꯥꯎꯔꯝꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯟꯊꯣꯛꯆꯒꯦ ꯈꯟꯕꯅꯤ ꯑꯗꯨ ꯑꯩ ꯋꯥꯈꯜ ꯍꯣꯡꯉꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯄꯦꯟꯇꯤꯡ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯔꯤ ꯃꯆꯥ 5 ꯑꯩꯍꯥꯛꯅ ꯈꯟꯒꯠꯆꯩ ꯑꯗꯨꯕꯨ ꯉꯁꯤꯃꯛꯇꯤ 5ꯃꯛꯇꯤ ꯂꯥꯟꯊꯣꯛꯄꯗꯤ ꯉꯝꯖꯔꯔꯣꯏꯗꯧꯔꯤ ꯄꯨꯡ ꯑꯃ ꯄꯥꯔꯛꯄꯗ ꯑꯩꯁꯦ ꯈꯔ ꯈꯤꯇꯪ ꯆꯣꯛꯊꯔꯛꯄ ꯍꯥꯟꯅꯗꯤ ꯄꯨꯡ 2ꯒꯁꯦ ꯑꯗꯨꯝ ꯉꯝꯃꯝꯕꯅꯤ ꯑꯗꯣ ꯑꯩ ꯁꯨꯝ ꯈꯟꯕꯗ khara sor maning mamanga kolakpado ai wabasi phatrena pung amadi ai phajana pajai pung amaga minute khara bhau maduda nangba wari macha khara ai nang asi lanthok jage punamakku su khoram jari ahanba maktada laiwoi graba ai gi magungo ni khokongyam tombi professor oina su magi acting chi professor oiba id professor oiba id college lecturer oiba punamakta khuthabiramba jagoi isai kala sinachingba magi thawai hi leijaba duga loina politician amoina sumai pakraba mabungobu ahanba maktada kubam tara lonajaraga bhakti kasari aihana itik ojabati nasade adubu miyoibanina kitang library sida thamba yagadra haina khanjabadagi ahana thoganse punamak writer punamak tingamdraga su marak oina khangatlaga asmaina pajabani thogan tawjabani punamak pu khoramjari ima papa hudrungeda larik to khoi myam dam tang utpi machi
ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯁꯤꯅꯤ ꯑꯩꯅ ꯄꯥꯒꯗꯕꯁꯤꯡꯁꯤ ꯊꯦꯠꯇꯅ ꯊꯝꯖꯔꯕꯅꯤ ꯌꯥꯅꯤ ꯏꯃꯥ ꯍꯧꯕꯤ ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯑꯇꯣꯞꯄ ꯋꯥꯔꯤ ꯃꯆꯥ ꯑꯩꯅ ꯍꯧꯒꯦꯅ ꯈꯟꯖꯗꯅ ꯂꯩꯕꯗ ꯂꯥꯁ ꯑꯩꯅ ꯗꯤꯁꯤꯖꯟꯁꯦ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯔꯛꯑꯦ ꯀꯔꯝꯍꯥꯏꯅ ꯆꯦꯟꯖ ꯇꯧꯒꯦꯕꯨ ꯂꯥꯏꯔꯤꯛꯃꯛꯀꯤ ꯃꯤꯡꯊꯣꯟ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯄꯦꯟꯇꯤꯡꯁꯦ ꯃꯁꯤ ꯍꯥꯟꯅ ꯊꯧꯒꯜ ꯇꯧꯖꯒꯦ ꯍꯧꯖꯔꯒꯦ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯌꯨꯝ ꯇꯔꯨ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯍꯥꯟꯅ ꯁꯥꯗꯕ ꯅꯧꯅ ꯁꯥꯕ ꯂꯥꯏ ꯐꯖꯕ ꯒꯨꯟ ꯂꯩꯕ ꯈꯔ ꯁꯦꯝꯅꯤꯡꯉꯤ ꯑꯐꯥꯎꯕ ꯄꯦꯟꯇꯤꯡ ꯈꯔ ꯑꯐꯥꯎꯕ ꯈꯔꯒꯤ ꯐꯣꯇꯣ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏ ꯈꯔ ꯃꯔꯨ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯕ ꯅꯥꯏꯕꯤ ꯈꯔꯒꯤ ꯐꯣꯇꯣ ꯈꯔ ꯁꯣꯏꯗꯅ ꯌꯨꯝꯗ ꯊꯦꯠꯆꯅꯤꯡꯉꯤ ꯃꯥꯒ ꯇꯥꯟꯅꯕ ꯌꯥꯕ ꯃꯤ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯌꯥꯝꯅ ꯂꯩꯇꯦ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯁꯦ ꯑꯥꯔ ꯀꯦꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯝꯖꯤꯜꯂꯛꯏꯁꯦ ꯅꯤꯡꯊꯦꯝꯆꯥ ꯍꯥꯏꯕꯅꯤ ꯅꯤꯡꯊꯦꯝꯃꯆꯥ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩ ꯂꯥꯏꯔꯤꯛ ꯍꯩ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯤꯆꯔꯅꯤ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯒꯗꯧꯕ ꯈꯔ ꯋꯥꯠꯂꯤ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯆꯧꯕ ꯂꯩꯃꯅꯤ ꯑꯆꯧꯕ ꯂꯩꯃꯁꯦ ꯑꯩ ꯈꯤꯇꯪ ꯃꯌꯥꯝꯗ ꯈꯟꯖꯒꯦ ꯁꯅꯥꯅ ꯄꯣꯛꯄꯁꯦ ꯂꯩꯃ ꯑꯗꯨꯒ ꯃꯩꯇꯩ ꯑꯔꯥꯝꯕꯁꯤꯅ ꯁꯅꯥꯗ ꯑꯣꯡꯉꯒꯅ ꯁꯤꯖ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯧꯁꯦ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤ ꯄꯥꯟꯗ꯭ꯔꯒꯁꯨ ꯃꯁꯤꯒꯤ ꯃꯤꯡꯒꯧꯁꯦ ꯍꯧꯖꯤꯛꯃꯛ ꯑꯗꯨꯃꯛ ꯃꯥꯡꯗꯅ ꯂꯩꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯒꯗꯧꯕ ꯈꯔ ꯋꯥꯠꯂꯤ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯆꯧꯕ ꯂꯩꯃꯅꯤ ꯍꯥꯏꯕꯗꯤ ꯑꯆꯧꯕ ꯂꯩꯃ ꯍꯥꯏꯁꯤ ꯀꯩꯅꯣꯕꯨ ꯃꯁꯥꯁꯦ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯖꯥꯠꯇꯣ ꯈꯔ ꯅꯤꯡꯊꯧꯃꯛꯀꯤ ꯙꯥꯔ ꯑꯣꯏꯕ ꯅꯔꯁꯤꯡꯍꯅ ꯄꯥꯜꯂꯒꯅ ꯅꯔꯁꯤꯡꯍ ꯀꯔꯇꯥꯅ ꯄꯥꯜꯂꯒꯅ ꯀꯔꯇꯥ ꯀꯥꯏꯅ ꯃꯇꯝꯗꯨꯗ ꯌꯥꯝ ꯈꯥꯏꯗꯣꯛꯑꯝꯃꯤ ꯐꯝꯐꯝ ꯐꯥꯎꯕꯗ ꯇꯤꯟꯅꯕ ꯌꯥꯗꯦ ꯃꯥꯒꯤ ꯐꯝꯐꯝꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯏꯇꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯁꯟꯗ ꯀꯔꯤꯗ ꯑꯩꯈꯣꯏ ꯐꯤꯗꯥ ꯊꯥꯕꯁꯦ ꯆꯠꯅꯔꯝꯃꯤ ꯑꯗꯨꯅ ꯃꯥꯕꯨ ꯄꯣꯛꯄꯤ ꯁꯅꯥ ꯏꯕꯦꯝꯃꯗꯣ ꯀꯔꯇꯥ ꯁꯅꯥꯒꯤ ꯆꯧꯖꯤꯠ ꯃꯍꯥꯔꯥꯖꯒꯤ ꯃꯁꯨ ꯁꯨꯊꯥꯡꯅꯤ ꯃꯅꯤꯄꯨꯔꯗ ꯄꯥꯟꯕ ꯆꯧꯖꯤꯠ ꯃꯍꯥꯔꯥꯖꯒꯤ ꯀꯔꯇꯥꯅꯤ ꯀꯔꯇꯥ ꯍꯥꯏꯕ ꯑꯃ ꯅꯔꯁꯤꯡꯍ ꯍꯥꯏꯕ ꯑꯃ ꯌꯥꯝꯅ ꯈꯥꯏꯗꯣꯛꯏ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧꯗꯨꯒꯤ ꯃꯃꯤꯡ ꯂꯧꯔꯒꯅꯤ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯕꯨ ꯄꯣꯛꯄ ꯅꯤꯇ꯭ꯌꯥꯏ ꯀꯥꯅꯪꯒꯣꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯀꯥꯅꯪꯒꯣ ꯍꯥꯏꯗꯤ ꯂꯧꯔꯨꯡꯁꯪꯒꯤ ꯁꯦꯇꯜꯃꯦꯟ ꯑꯣꯐꯤꯁꯇ ꯇꯧꯕꯅꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄ ꯏꯙꯧꯗꯨꯁꯨ ꯀꯥꯅꯪꯒꯣ ꯑꯣꯏ ꯍꯥꯏ ꯑꯩꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯩꯇꯩꯒꯤ ꯄꯔꯝꯄꯔꯥ ꯃꯇꯝꯒꯤ ꯁꯤꯛꯈꯥ ꯑꯃꯗꯤ ꯁꯤꯛꯈꯥ ꯍꯥꯏꯗꯤ ꯃꯍꯩ ꯃꯁꯤꯡ ꯂꯩꯕꯥꯛꯀꯤ ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯕꯒꯤ ꯃꯉꯥꯜ ꯇꯥꯔꯕ ꯏꯃꯨꯡꯅꯤ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯏꯃꯨꯡ ꯃꯥ ꯏꯃꯨꯡꯁꯤ ꯃꯁꯛ ꯇꯥꯛꯂꯛꯏꯅꯤ ꯃꯍꯥꯛ ꯈꯛꯇ ꯑꯍꯥꯟꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯛꯇꯛꯇꯒꯤ ꯂꯥꯏ ꯒꯨꯔꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯉꯥꯜ ꯐꯪꯕ ꯏꯃꯨꯡꯅꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯑꯍꯦꯟꯕ ꯂꯩꯕꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯃꯔꯝꯗ ꯑꯀꯥꯈꯨꯝ ꯈꯔꯗꯤ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯒ ꯃꯇꯦꯛ ꯈꯔ ꯋꯥꯕ ꯀꯩꯗꯧꯕꯗꯨꯒꯤ ꯋꯥꯔꯤꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯤꯇ꯭ꯌꯥꯏ ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯪꯅ ꯍꯧꯔꯛꯏ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯌꯥꯝꯅ ꯅꯪꯕ ꯍꯥꯏꯗꯤꯅꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯩꯇꯕ ꯂꯥꯏꯔꯕ ꯃꯁꯥ ꯂꯩꯔꯤꯉꯩꯗ ꯆꯠꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯦ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯁꯥ ꯂꯩꯈꯤꯗꯕꯗꯒꯤ ꯏꯃꯨꯡ ꯑꯁꯦ ꯃꯇꯝ ꯈꯔ ꯅꯪꯂꯨꯔꯦ ꯅꯪꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯅ ꯈꯪꯉꯣꯏꯅ ꯑꯩ ꯈꯔ ꯁꯨꯝ ꯍꯪꯒꯠꯆꯕꯅꯤ ꯃꯌꯥꯝ ꯈꯪꯗꯦꯅ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯣꯟꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯌꯥꯝꯅ ꯈꯪꯕ ꯋꯥꯕꯗꯣ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯃꯁꯥ ꯂꯩꯔꯤꯉꯩꯗ ꯆꯠꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯦ ꯑꯗꯒꯤꯗꯤ ꯃꯍꯥꯛꯁꯦ ꯈꯔ ꯅꯪꯉꯨꯔꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯄꯠꯇꯠꯇꯨꯅ ꯇꯥꯕꯗꯤ ꯅꯠꯈꯤꯗꯦ ꯄꯠꯇꯠꯄ ꯍꯥꯏꯁꯦ ꯄꯠꯇꯠꯅ ꯅꯪꯕ ꯍꯥꯏꯗꯤ ꯆꯥꯅꯕ ꯐꯥꯎ ꯍꯦꯛ ꯂꯩꯇꯕ ꯊꯣꯡꯅꯕ ꯐꯥꯎ ꯍꯦꯛ ꯂꯩꯇꯕꯅ
ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯅ ꯄꯠꯇꯠꯄ ꯀꯧꯏ ꯃꯃꯥ ꯂꯩꯃꯅ ꯍꯩꯁꯤꯡꯅ ꯁꯤꯟꯗꯨꯅ ꯒꯨꯅꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯍꯟꯗꯨꯅ ꯊꯥꯛ ꯑꯁꯤ ꯌꯧꯅ ꯄꯨꯈꯠꯂꯛꯄꯅꯤ ꯃꯃꯥꯒꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯁꯦ ꯄꯔꯦꯡꯁꯤꯗ ꯌꯥꯎꯔꯤ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯔꯨꯔꯕ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯏꯃꯨꯡ ꯑꯁꯦ ꯀꯜꯆꯔꯒꯤ ꯃꯤꯠꯌꯦꯡ ꯃꯥꯡꯗ꯭ꯔꯤ ꯀꯜꯆꯔꯒꯤ ꯃꯤꯠꯌꯦꯡꯗꯤ ꯃꯥꯡꯗ꯭ꯔꯤ ꯀꯜꯆꯔꯕꯨ ꯌꯥꯝꯅ ꯄꯥꯝꯕ ꯀꯜꯆꯔꯕꯨ ꯌꯥꯝꯅ ꯊꯥꯒꯣꯟꯅꯅ ꯊꯝꯖꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯂꯣꯟꯆꯠ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯄꯔꯝꯄꯔꯥ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯅ ꯁꯦꯝꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯑꯍꯜ ꯂꯃꯟꯒꯤ ꯀꯩꯔꯥꯛꯇ ꯈꯨꯗꯨꯡ ꯏꯟꯖꯕꯇꯅꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯅ ꯊꯅꯝꯕ ꯂꯝꯆꯠ ꯕꯦꯕꯥꯔꯗꯨ ꯃꯥꯅ ꯊꯝꯖꯕꯇꯅꯤ ꯃꯥꯅ ꯍꯧꯗꯣꯛꯄ ꯅꯠꯇꯦ ꯁꯤꯅꯤ ꯑꯆꯧꯕ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯅꯠꯇꯦ ꯀꯥ ꯑꯁꯤꯒꯤ ꯊꯦꯠꯅꯕ ꯂꯥꯏ ꯃꯁꯤꯡ ꯌꯥꯝꯂꯣꯏ ꯑꯈꯟꯅꯅ ꯊꯦꯠꯀꯗꯕꯅꯤ ꯑꯃ ꯑꯅꯤꯗꯪ ꯊꯦꯠꯂꯤ ꯍꯥꯏꯕꯗ ꯑꯣꯛꯄ ꯑꯥꯔꯊ ꯂꯩꯕ ꯑꯌꯦꯡꯕ ꯃꯤꯗ ꯋꯥꯈꯜ ꯊꯧꯅꯥ ꯂꯧꯁꯤꯡ ꯊꯕꯛ ꯇꯧꯅꯤꯡꯕ ꯏꯍꯨꯜ ꯄꯣꯛꯍꯟꯕ ꯂꯥꯏ ꯈꯟꯒꯗꯕꯅꯤ ꯑꯁꯤ ꯌꯥꯝ ꯑꯥꯔꯊ ꯂꯩꯕ ꯄꯣꯠꯅꯤ ꯄꯛꯊꯦꯠꯇ ꯊꯦꯠꯆꯟꯕ ꯑꯗꯒꯤ ꯑꯉꯥꯡ ꯑꯍꯟ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕ ꯌꯥꯗꯕ ꯂꯥꯏꯒ ꯌꯥꯝ ꯊꯦꯠꯂꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯃꯨꯡꯗꯗꯤ ꯑꯗ ꯃꯥꯟꯗꯣꯞ ꯈꯔꯗ ꯀ꯭ꯔꯤꯁꯅꯒꯤ ꯂꯤꯂꯥ ꯄꯣꯛꯄꯗꯒꯤ ꯃꯍꯥꯚꯥꯔꯠꯀꯤ ꯂꯥꯜ ꯐꯥꯎꯕꯒꯤ ꯐꯖꯕ ꯂꯥꯏ ꯌꯦꯛꯇꯨꯅ ꯊꯦꯠꯅꯔꯤ ꯃꯥꯟꯗꯣꯞ ꯈꯔꯗ ꯊꯦꯠꯂꯤꯁꯦ ꯃꯍꯥꯚꯥꯔꯠꯀꯤ ꯔꯥꯃꯥꯌꯟ ꯋꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯄ ꯑꯥꯔꯊ ꯂꯩꯕ ꯐꯤꯗꯝ ꯂꯧꯕ ꯂꯥꯏ ꯌꯦꯛꯂꯒ ꯃꯥꯟꯗꯣꯞꯇ ꯅꯠꯇꯅ ꯃꯃꯥꯡ ꯁꯪꯒꯣꯏ ꯐꯖꯕ ꯅꯠꯇ꯭ꯔ ꯃꯥꯡꯒꯣꯟꯗ ꯐꯥꯎꯕ ꯊꯦꯠꯅꯔꯤ ꯂꯥꯏ ꯊꯦꯠꯄꯁꯦ ꯑꯁꯨꯝ ꯇꯧꯅ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯐꯖꯔꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯄ ꯂꯥꯏ ꯌꯦꯛꯍꯟꯗꯨꯅ ꯔꯊ ꯖꯥꯇ꯭ꯔꯥ ꯄꯨꯔꯅ ꯖꯥꯇ꯭ꯔꯥ ꯂꯝꯕꯤꯗ ꯖꯒꯟꯅꯥꯊ ꯂꯦꯡꯊꯣꯛꯇꯨꯅ ꯆꯤꯡꯕ ꯀꯥꯡ ꯀꯌꯥꯗ ꯊꯦꯠꯂꯤ ꯌꯥꯝꯅ ꯌꯦꯡꯅꯩ ꯍꯥꯏꯗꯤ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯃꯇꯝꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯀꯥꯡ ꯆꯤꯡꯕ ꯔꯊ ꯖꯥꯇ꯭ꯔꯥ ꯄꯨꯔꯅ ꯖꯥꯇ꯭ꯔꯥ ꯍꯥꯏꯁꯤ ꯀꯥꯡꯂꯦꯟ ꯍꯥꯏ ꯑꯃꯅ ꯀꯥꯡ ꯍꯥꯏ ꯔꯊ ꯖꯥꯇ꯭ꯔꯥ ꯑꯁꯤꯅ ꯀꯥꯡ ꯑꯍꯥꯟꯕ ꯃꯁꯤ ꯀꯩꯃꯧ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤꯒꯤꯁꯨ ꯑꯩꯅ ꯈꯪꯖꯕꯗ ꯈꯤꯇꯪ ꯃꯌꯥꯝꯗ ꯊꯧꯒꯜ ꯇꯧꯖꯒꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯁꯦ ꯑꯅꯤ ꯊꯣꯛꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯟꯗꯤꯔꯁꯦ ꯑꯃꯈꯛꯇꯅꯤꯅ ꯀꯥꯡꯁꯦ ꯍꯩꯔꯨ ꯑꯣꯛꯇꯅ ꯃꯥꯒꯤ ꯂꯝꯗꯨꯗ ꯀꯣꯟꯊꯣꯡ ꯈꯨꯗꯤꯡꯗ ꯏꯕꯨꯡꯉꯣ ꯑꯁꯤ ꯑꯥꯔꯇꯤ ꯀꯠꯇꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯍꯟꯖꯜꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯩ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯖꯒꯟꯅꯥꯊ ꯈꯦꯇ꯭ꯔꯗ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯄꯨꯗꯅ ꯑꯩ ꯗꯔꯁꯟ ꯆꯠꯆꯔꯨꯏ ꯑꯗꯨꯒ ꯍꯥꯟꯅꯁꯨ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯈꯪꯖꯩ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯝꯕꯤꯔꯛꯄ ꯑꯉꯥꯡ ꯇꯝꯕꯤꯔꯛꯄ ꯇꯥꯛꯄꯤꯔꯛꯄꯗ ꯌꯥꯎꯕꯗꯒꯤ ꯈꯪꯖꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯖꯒꯟꯅꯥꯊꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯥꯒꯤ ꯒꯨꯅꯤꯆꯥ ꯍꯥꯏꯁꯤ ꯃꯥꯏ ꯃꯍꯥꯔꯥꯅꯤꯅꯦꯕ ꯒꯨꯅꯤꯆꯥꯒꯤ ꯃꯟꯗꯤꯔꯁꯤꯒ ꯃꯥꯒꯤ ꯃꯟꯗꯤꯔꯁꯤꯒ ꯈꯔ ꯂꯥꯞꯅꯩ ꯀꯤꯂꯣꯃꯤꯇꯔ 1.5 ꯑꯣꯏꯅꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯂꯥꯞꯅꯕꯁꯤꯗ ꯃꯥꯅ ꯔꯊ ꯖꯥꯇ꯭ꯔꯥꯁꯤꯗ ꯏꯕꯨꯡꯉꯣ ꯖꯒꯕꯣꯟꯙꯨꯁꯦ ꯒꯨꯅꯤꯆꯥ ꯃꯟꯗꯤꯔꯗ ꯂꯦꯡꯉꯒ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃ ꯂꯩꯔꯀꯥꯟꯗ ꯍꯜꯂꯛꯄꯅꯦ ꯑꯗꯨꯗ ꯑꯃꯅ ꯀꯥꯡꯂꯦꯟ ꯍꯥꯏꯅ ꯀꯧꯕ ꯑꯃꯅ ꯀꯥꯡ ꯆꯤꯡꯕ ꯔꯊ ꯖꯥꯇ꯭ꯔꯥ ꯍꯥꯏꯅ ꯀꯧꯔꯦ ꯀꯔꯤꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯩꯅꯣ ꯆꯤꯡꯉꯤꯅꯣꯅ ꯍꯥꯏꯕꯗ ꯒꯨꯅꯤꯆꯥꯁꯤ ꯃꯍꯥꯔꯥꯅꯤꯁꯤꯅ ꯏꯁꯣꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯤꯇꯪ ꯐꯤꯒꯔ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯂꯥꯏꯒꯤ ꯃꯌꯥꯝꯒ ꯃꯤꯒꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯐꯤꯒꯔ ꯑꯃ ꯑꯣꯏꯔꯤꯁꯦ ꯏꯕꯨꯡꯉꯣꯁꯤꯅ ꯃꯥꯒꯤ ꯁꯥꯕ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠ 194ꯔ ꯑꯩ ꯑꯗꯨ ꯆꯞ ꯆꯥꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯀꯅꯥꯝꯇ ꯆꯪꯍꯜꯂꯒꯅꯨꯀꯣꯅ ꯍꯥꯏꯔꯀꯥꯟꯗ ꯕꯤꯁꯀꯔꯃꯁꯤꯅ ꯃꯤ ꯑꯣꯏꯍꯜꯂꯀꯥꯟꯗ ꯁꯥꯕꯁꯤꯗ ꯃꯥꯒꯤ ꯃꯟꯗꯤꯔꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯨꯃꯤꯠ 100ꯒ ꯍꯦꯟꯅ ꯂꯩꯔꯛꯄꯁꯤꯗ ꯅꯨꯄꯤꯁꯤꯡꯁꯤ ꯌꯥꯝ ꯄꯥꯈꯠꯀꯟꯕꯅꯤꯅ ꯑꯩꯈꯣꯏ ꯏꯟꯗ꯭ꯔꯗꯨꯝꯅ ꯅꯤꯡꯊꯧꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯅꯤ ꯑꯗꯨ ꯏꯟꯗ꯭ꯔꯗꯨꯝꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯤꯗ ꯒꯨꯅꯤꯆꯥꯁꯤꯅ ꯅꯪꯕꯨ ꯑꯝꯇꯗꯤ ꯍꯥꯡꯗꯣꯛꯁꯤꯅꯦ ꯃꯤꯗꯨ ꯂꯩꯔꯝꯃꯔꯣꯏꯅꯦ ꯅꯨꯃꯤꯠ 60 ꯁꯨꯔ ꯐꯥꯎꯕꯗ ꯀꯔꯤ ꯆꯥꯔꯝꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯄꯤꯕꯗꯨ ꯂꯣꯏꯔꯝꯃꯅꯤꯅ ꯇꯛꯃꯟꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯎꯕꯅꯦ ꯂꯥꯏ ꯁꯥꯕ ꯀꯥꯁꯤꯒꯤ ꯑꯗꯣ ꯍꯥꯡꯗꯣꯛꯎꯕ ꯃꯇꯝꯁꯤꯗ ꯏꯕꯨꯡꯉꯣꯁꯦ ꯁꯥꯕ ꯂꯣꯏꯗꯅ ꯂꯩꯔꯝꯃꯒ ꯁꯥꯕ ꯃꯤꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯗꯒꯤꯗꯤ ꯏꯕꯨꯡꯉꯣꯒꯤ ꯃꯨꯔꯇꯤꯁꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯕꯅꯤ ꯑꯩꯅ ꯈꯪꯖꯕꯗꯒꯤ ꯁꯤꯃ ꯈꯛꯇꯪ ꯑꯩ ꯊꯦꯠꯆꯟꯖꯒꯦ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯂꯥꯏ ꯈꯔꯗꯪ ꯈꯟꯕꯁꯤ ꯂꯥꯏꯗꯦ ꯃꯔꯝꯗꯤ ꯃꯥꯟꯗꯣꯞ ꯁꯪꯒꯣꯏ ꯔꯊ ꯖꯥꯇ꯭ꯔꯥ ꯀꯥꯡꯒꯤ ꯅꯥꯀꯟꯗ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯅꯠꯇꯕ ꯑꯅꯧꯕ ꯑꯇꯥꯡꯕ
khara thikiba tari ayekwasingi mayunda phajaba lai yekuna thami haikol laikol phajana koiduna yumingkol singi sumatnaba phajaba ising jagi unna kupa singdon photo dagi singdokpa lai yekpa kalpanagi michamna yengba haitaba modern art ko balai me watana pan lai yamna art se pamnarakwa matung ina khamba thoibigi wari dagi khangatpa phajaraba yengbagi pienba leitraba lai hojik ahiba phawba kalakar singna yesuna kaithen da su leiba phangle Professor Gunona wari badi lai ayekpa phangdaba nate aphangba sing adugi manungda khanbada luba amadi mina thenadriba lai khara yeghalaga theke khanba asina wabani man wajari se maki karigumba art gallery ama leijaba thoklabadi maduda mana thamgadaba laigi makhal masing amasung yekadaba mawong mana khanjaba lei mai pungda khanjaba do hojikmak idi art gallery gi wala na thamgisi drawing macha asigi phaglang machi khara miuthong khaidokraga phangjaba asigi matik chaba thorang tawjakhigan Professor Guno itihas ki chatrani mahakna bharat ki bilak ki amadi chaurangna prithvi punamaki itihas pare Maraibak haibadi ngakugeni masagi pradesh manipurgi itihas paba phangjadri khanjari ningthau kiyambagi mamangda wari yamna khangningi pakhangबगी matamgi rasi bhagasandri matam phawada sengbatlaga daba pijet selamga daba pijet sijinaramga daba kujukulai numsa masa laksa sana thangnaba chinjak thong thakpada sijinagadaba koli chapu uyan tharungna chingbagi mawong himnaramba famnaramba phal phida phak makhal low sing ubada sijinaramgadaba kujukulai miyoibana kebada changba pochang sak changkak lakak miyoibagi masada ningthau angam athau misam nupi angang punamakna kemobada leiteng tawbada sijinaramgadaba pochak mawong asina singbagi wasu khangningi ayekpa laida hariba singase puthokpa ngamlabadi mahapokpagi mahayale khanjagani adi mahakna yamna nungsijaba leipakpu nungsijaba amasu maruoina yauriba leipaksida chatnaramba kaidauba pijetei chakchade ma pambado kari upai lei layekpa haiba khara kalpana da tangjaraga aidi mana bhapna sabaduni kalpana haise mahakna hariba singase sagatpadi pamde mahaki silhau thibasu angakpani silhau thibaigi hekta mi amana pibada pamdaba mi amana thongbada haukraba mana chaningbado adu khanba aduni silhau haise khamba thoibigi ayekpa lai phajaba leige chali afawba kalakara mana yekpa lai phajaba leige chali afawba kalakara mana yekpa mi khwaina lamba leitre haina dana mamalyamna pidana leinaraba laido mana thanade maki mota thobidu masak phajana di yei adu lesabi phajabi oina yekte munna yenglurabadi mawmacha ani ahum surabi phajabadi mangdrabasu masagi mahusagi lesaringegi phajaba pibam singado mangching laglabi male adi thobigi photo do khambaduna pakhang masa phagalagliba mina sulaina sukalakpa haiba sapham amagi sapham do tahande miyai chalaba sakyu phajaramba nupa mali asina singba bhim yekpa layeng lui bhimgi makhubomdo angang masa pokpa kuidriba pibam tadriba amagi mali seliba posaksingdu thaina selamgadaba mande asigumba sakri yam tawi hariba kan gunos thodo hendokna mahangna puthokadariba anoba phaklangda thenanaba lai manipurgi itihas ki yumbiren singgi wehengani ningthau lami kalakar saitakar sitha haloi photomak lehodrabasu mokhoigi mamai chawong sada pijet punamak maram chana tunggi mirongi damakta loksil hoba yaba mang tungyeng yuna lepnaba oigadabani aidi mana pami balaise
นงจุกี้พักล่างไฮบดีนงโปกวนบะมาเตกอามาดันมากีมารีเลยนะบะลายเทเลนงจุกี้พักล่างไฮบดีนงจุกลงทางบดะมามังนงโปกวนด้วยมีลายตุนะโปรเฟสเซอร์กุโนกีอิมายเบมานะไฮบะยาเรข้าวางนงโปพักล่างหมายเกอหุงเทนายนงโปไฮบดีมาไม่นงจุกโอละกะพักล่างอาชีเฮกทุกประดาหันบะอูบดุนี่คุยนะอูบดุmapandagi siyang sila pasing na ikon ko na ugada ba ni kawang ani di amhani tuglak padasu changlak padasu ahan ba ugada ba laite tawai na mitpay na changlak pagi watungan ba ni nung putang ba paglang da ket balay singadu imung dagi yung bu na ihan hana ugada balay ni na makoy bu ugada manggol oy ba wakal sakot pa pungning ingbaมิดนุ่งไงบ่อยก็ได้บันนี้ข่าวงอันนี้ที่พลังดาวเขาจังบันไลเอาเขาละเกะเขาเล่อิติฮาสมาส่งอภาวะสิ่งที่พอโตนักละอันนี้ก็เลยกันนี่ข้ากีไฮบดีเอาวางข้ากีไฮบดีข้ากีนั่นแต่ข้ากีไฮบดีเอาวางวลีบพลังได้อิติฮาสกีอาการละทบที่บีกีบารัตกีมณีปูร์กีเทศกันนี่wangi paglang dana kau apau bakalakar singgi masterpiece karat ket kani phajaba phangla badi khambato bigi wari dagi lo bayai lai chu yohan kan lai khara ket pa hore dharma gi lai ni numi khudingi dup thapam nong chup thang ba phaglang gi thong khopham Sri Lakshmi chapa number lai prem bhajana challaga theli imai be magi apamban magi mamagi manakta gopal de manala du long duna sa bagi sa bagi tasbit theli hakungi ket lok tagi lok tho hoba mahabharat gita gi besarok darshan hogalak bagi arjuna khulai thaba krishna na gita takpa hawro palai ni ani kaktuna prem chankre ani makhetra basu amadi soidre radha govinda gi jugol rup e palai theta baya de imai be magi apambani imai be magi di kata gi leima oiru bagi thoyo hendo pa artha su lei ung khudingi rasesori palai yaw ba da nuai jari bani thoina rasesori palagi ni haina aiga bong na thambiramba yang tak to ba katal la tuna thamli bani atai ahen badi na koi na thopa tau zero haidana masama mo da sinare asumai tau dana rasesori pala ka haibase lei masijana khaktana tingkhatpa makoina yawba yaba misam na yawba yadaba aduma makhali palan mamau rajkumari sanatom bigi mapabung ase karamba saidagi lakpa no khangde haidana manem ibe mana thigatli matam tu da sagai ya se yam thigakhre matam dugi juk amada sana oirabasu mari makhong sengdrabadi sana lokja daba haiba mingpham pinari bani ai maming ga se thonba sana or lokja dabni kain kata nate narsinga nate mantri mayum nate bharat sai dhar oiramabadi phai chahi ama tamak oiramasu palami chitsai oiraba ama phare chahi khara sangna palami ai ningthogi masa oibaduna chawdorimni natragadi maharaj gari banwa gi suthangni haibadudi lapmalle haidana lei masija phamina rapada lemjabo wali mari makhong thiyo haidana manem ibe mana kanna taksile sumai to dana sagai jata mu asoba se leiramni khoi manipuri tradition amadi culture se adubu sanatom bin na chungde magi sanakha puren sayemna panba horakpada ningtho oinana ba khalli ni haidana ko khalamdai da pikraba bera amadagi engnabana hujilakuna to khibani aidi amana mu adudi yaroena adu amaga de saptongna bado nungai tabana sanakha purendo makhong lebak ta dana siti bani haidana sanato minna napal to tokai sanakha purena ningtho oiramabadi mahachun thong masu oiramgadabani haije mahakna satrugana sai natraga ngobram swagi suthang Pawadi Soidramale, Alamana Liramba Warigi Matung ina Manipur Sayemna, Maitiba,
ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯅꯧꯕ ꯍꯥꯞꯂꯝꯗꯥꯏꯗ ꯅꯤꯡꯊꯦꯝ ꯃꯆꯥ ꯈꯔꯗꯤ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯀꯧꯈꯠꯂꯔꯅꯤ ꯍꯥꯏꯅ ꯄꯤꯁꯦꯡ ꯁꯦꯠꯇꯅ ꯂꯥꯏ ꯅꯤꯡꯗꯅ ꯁꯣꯔ ꯌꯦꯡꯗꯅ ꯂꯩꯅꯕ ꯌꯥꯎꯈꯤ ꯍꯥꯏꯔꯤ ꯁꯥꯍꯦꯕꯁꯤꯡꯅ ꯑꯅꯧꯕ ꯅꯤꯡꯊꯧ ꯑꯗꯨ ꯀꯔꯝꯕ ꯁꯥꯏꯗꯒꯤ ꯂꯧꯁꯤꯒꯦ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯍꯤ ꯂꯩꯔꯝꯕ ꯇꯥꯏ ꯅꯍꯥ ꯑꯣꯏꯔꯕ ꯆꯨꯔꯥꯆꯥꯟꯗ ꯁꯤꯡꯍꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯍꯥꯞꯈꯤꯕꯅꯤ ꯆꯨꯔꯥꯆꯥꯟꯗ ꯃꯍꯥꯔꯥꯖꯁꯤꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯂꯥꯛꯑꯒ ꯍꯥꯞꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧꯅꯤ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁ ꯍꯩꯕ ꯑꯣꯖꯥꯁꯤꯡꯅ ꯅꯤꯡꯊꯦꯝꯆꯥ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯕꯗ ꯃꯍꯥꯔꯥꯖ ꯄꯥꯝꯍꯩꯕꯒꯤ ꯃꯆꯥꯁꯤꯡꯗꯒꯤ ꯍꯥꯏꯕꯗꯤ ꯆꯔꯥꯏꯔꯣꯡꯕꯒꯤ ꯃꯁꯨ ꯑꯣꯏꯅ ꯁꯤꯡꯊꯥꯕꯅ ꯂꯥꯏ ꯍꯥꯏꯗꯅ ꯍꯥꯏꯅꯩ ꯇꯧꯕꯃꯛꯇꯤ ꯁꯥꯍꯦꯕꯁꯤꯡꯒ ꯃꯔꯤ ꯂꯩꯅꯔꯕ ꯃꯇꯝꯗ ꯃꯄꯥꯟꯒꯤ ꯃꯤꯅ ꯅꯤꯡꯊꯦꯝꯆꯥꯁꯤꯡꯕꯨ ꯔꯥꯖꯀꯨꯃꯥꯔ ꯀꯧꯈꯤꯕꯅꯤ ꯅꯤꯡꯊꯧꯃꯛꯀꯤ ꯃꯆꯥꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔ ꯃꯆꯥꯁꯤꯡꯕꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯔꯥꯖꯀꯨꯃꯥꯔ ꯀꯧꯈꯤꯕꯅꯤ ꯑꯅꯧꯕ ꯙꯔꯃ ꯑꯃꯁꯨꯡ ꯂꯣꯟꯒꯤ ꯏꯍꯧꯗ ꯃꯅꯤꯄꯨꯔꯅꯁꯨ ꯃꯤꯡꯒꯧꯁꯤꯡ ꯑꯁꯤ ꯌꯥꯔꯗꯨꯅ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯁꯥꯒꯩꯒꯤ ꯃꯤꯡ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯤꯡꯊꯦꯝꯆꯥ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯅꯤꯡꯊꯧꯒꯤ ꯀꯔꯤ ꯁꯥꯏꯒꯤ ꯃꯆꯥꯅꯣ ꯃꯁꯨꯅꯣ ꯍꯪꯅꯕ ꯍꯧꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏ ꯑꯆꯨꯝꯕ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯐꯝ ꯑꯁꯦ ꯁꯥꯡꯂꯞ ꯄꯟꯕꯒꯤ ꯃꯔꯝ ꯑꯃ ꯂꯩ ꯏꯅꯦꯝꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯄꯥꯔꯤꯄꯨꯔꯤ ꯋꯥꯗ ꯈꯖꯤꯛ ꯈꯖꯤꯛ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ ꯂꯥꯏ ꯊꯤꯜꯂꯝꯗꯥꯏꯁꯤꯗ ꯑꯔꯨꯕ ꯋꯥꯍꯪ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯃꯥꯡꯗ ꯂꯩꯔꯦ ꯏꯇꯤꯍꯥꯁꯀ ꯃꯔꯤ ꯂꯩꯅꯕ ꯅꯤꯡꯊꯧ ꯑꯀꯜ ꯑꯊꯧ ꯂꯥꯏ ꯊꯦꯠꯄꯗ ꯃꯃꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯇꯣꯝꯕꯤ ꯗꯦꯕꯤꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕꯁꯨ ꯇꯧꯗꯕ ꯌꯥꯗ꯭ꯔꯤ ꯃꯍꯥꯛꯅ ꯀꯅꯥꯒ ꯈꯟꯅꯕ ꯇꯧꯗꯅ ꯇꯨꯃꯤꯟ ꯇꯧꯅꯤꯡꯕ ꯑꯃ ꯇꯧꯔꯝꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯔꯝꯂꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯖꯥꯎ ꯑꯣꯏꯔꯦ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯐꯛꯂꯥꯡ ꯂꯥꯏ ꯊꯤꯕ ꯋꯥꯒꯗꯧꯔꯤ ꯂꯥꯏ ꯌꯦꯛꯐꯝ ꯈꯨꯗꯤꯡꯗ ꯃꯔꯩ ꯇꯧꯅꯩ ꯃꯁꯛ ꯅꯥꯏꯕ ꯐꯥꯎꯔꯕ ꯃꯁꯥꯒꯤ ꯂꯥꯏꯌꯦꯛꯁꯪ ꯂꯤꯡꯗꯨꯅ ꯁꯦꯕꯣꯛ ꯁꯈꯥ ꯇꯦꯡꯒꯣꯜ ꯐꯥꯔꯕ ꯑꯐꯥꯎꯕꯁꯤꯡ ꯈꯟꯅꯕ ꯆꯠꯂꯤ ꯃꯣꯠ ꯈꯦꯟꯅꯃꯟꯗꯨꯅ ꯐꯜ ꯇꯥꯕ ꯉꯝꯗꯗꯨꯅ ꯂꯥꯛꯏ ꯃꯥꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅꯍꯧꯏ ꯃꯥꯅꯁꯨ ꯂꯥꯏꯒꯨꯝꯕ ꯀꯂꯥꯀꯥꯔꯁꯤꯡꯗꯨꯕꯨ ꯊꯥꯅꯗꯗꯨꯅ ꯂꯥꯛꯏ ꯏꯇꯤꯍꯥꯁ ꯊꯤꯕ ꯄꯟꯗꯤꯠꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯆꯔꯆꯥ ꯇꯧꯅꯕ ꯇꯣꯛꯇꯦ ꯃꯅꯨꯡ ꯏꯊꯨꯡ ꯊꯨꯡꯗꯦ ꯍꯥꯏꯗꯤ ꯌꯦꯠꯅꯕꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯐꯥꯎꯕ ꯀꯕꯤ ꯗꯥꯛꯇꯔ ꯀꯃꯜ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯑꯉꯥ ꯑꯍꯜ ꯅꯕꯗꯤꯞ ꯆꯟꯗ꯭ꯔ ꯃꯤꯅꯀꯦꯇꯟ ꯑꯁꯤꯅꯆꯤꯡꯕ ꯐꯣꯇꯣ ꯈꯣꯝꯖꯤꯜꯂꯒ ꯑꯦꯜꯕꯝ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯅꯍꯥꯔꯣꯜ ꯀꯕꯤ ꯂꯦꯈꯛ ꯃꯌꯥꯝꯒꯤꯁꯨ ꯐꯣꯇꯣ ꯈꯣꯝꯕ ꯍꯧꯏ ꯃꯗꯨꯗ ꯁꯃꯔꯦꯟꯗ꯭ꯔ ꯅꯤꯜꯀꯥꯟꯇ ꯔꯖꯅꯤꯀꯥꯟꯇ ꯄꯥꯆꯥ ꯅꯤꯜꯕꯤꯔ ꯀꯨꯟꯖꯃꯣꯍꯟ ꯒꯨꯅꯣ ꯏꯕꯣꯜꯅꯆꯤꯡꯕ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯎꯔꯤ ꯃꯤꯁꯛꯁꯤꯡꯁꯨ ꯑꯔꯤꯕ ꯊꯤꯕ ꯄꯟꯗꯤꯠ ꯃꯔꯛꯇ ꯆꯟꯗ꯭ꯔ ꯁꯤꯡ ꯈꯦꯜ ꯆꯟꯗ꯭ꯔ ꯁꯅꯥꯍꯜ ꯚꯣꯒꯦꯟꯗ꯭ꯔꯣ ꯑꯗꯨꯒ ꯑꯁꯤꯅꯆꯤꯡꯕ ꯆꯤꯊꯗꯅꯕ ꯍꯣꯠꯅꯔꯤ ꯂꯤꯂꯥ ꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯣꯡꯕ꯭ꯔꯥ ꯃꯀꯣꯛꯇ ꯊꯝꯂꯤ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ ꯏꯔꯥꯕꯣꯠꯅꯆꯤꯡꯕ ꯐꯣꯇꯣ ꯂꯦꯈꯛ ꯃꯔꯛꯇ ꯊꯝꯁꯤꯔꯥ ꯑꯗꯨ ꯔꯥꯖꯅꯤꯇꯤꯒꯤ ꯅꯦꯇꯥ ꯃꯔꯛꯇ ꯊꯝꯁꯤꯔꯥ ꯈꯜꯂꯤ ꯑꯇꯣꯝ ꯄꯥꯄꯨ ꯁꯔꯃ ꯂꯦꯈꯛ ꯒꯕꯦꯁꯟꯅ ꯄꯟꯗꯤꯠ ꯑꯅꯤꯃꯛꯇ ꯆꯟꯕ ꯌꯥꯏ ꯂꯦꯞꯂꯦ ꯃꯨꯆ꯭ꯋꯥ झुलोन ꯋꯥꯍꯦꯡꯕꯝ ꯌꯨꯝꯖꯥꯎ ꯏꯇꯤꯍꯥꯁꯀꯥꯔ ꯑꯔꯤꯕ ꯊꯤꯕ ꯃꯔꯛꯇ ꯊꯝꯒꯗꯧꯔꯤ ꯑꯀꯜ ꯑꯊꯧ ꯃꯔꯛꯇ ꯃꯥꯅ ꯈꯪꯒꯠꯂꯤꯕꯁꯤ ꯌꯥꯝꯃꯤ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯊꯥꯡꯒꯥꯜ ꯄꯥꯎꯅꯥ ꯈꯔ ꯍꯥꯏꯒꯠꯂꯒ ꯒꯝꯚꯤꯔ ꯁꯤꯡꯍ ꯅꯔꯁꯤꯡꯍ ꯒꯔꯤꯕꯅꯤꯋꯥꯜ ꯚꯒꯠ ꯆꯟꯗ꯭ꯔ ꯌꯥꯎꯍꯟꯅꯤꯡꯉꯤ ꯂꯩꯁꯪ ꯖꯥꯇ꯭ꯔꯥ ꯃꯥꯏꯕꯝ ꯇꯥꯃꯔ ꯁꯤꯡ ꯄꯟꯖꯅꯤꯡꯉꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯕ ꯐꯪꯂꯕꯗꯤ ꯌꯥꯝꯕꯦꯝ ꯂꯥꯕ ꯃꯍꯥꯛꯀꯤ ꯐꯛꯂꯥꯡꯒꯤ ꯂꯥꯏꯗ ꯅꯠꯇ꯭ꯔꯒ ꯑꯦꯜꯕꯝꯗ ꯌꯥꯎꯕ ꯌꯥꯏ ꯄꯨꯡ ꯏꯁꯩ ꯖꯒꯣꯏꯒꯤ ꯃꯔꯤꯗ ꯒꯨꯔꯨ ꯑꯃꯨꯕꯤ ꯒꯨꯔꯨ ꯑꯇꯣꯝꯕ ꯒꯨꯔꯨ ꯑꯃꯨꯗꯣꯟ ꯍꯥꯞꯄꯒꯦ ꯈꯟꯖꯔꯦ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯅꯥꯇꯨꯝ ꯑꯣꯖꯥ ꯀꯃꯜ ꯑꯣꯖꯥ ꯆꯥꯏꯒꯣꯏ ꯅꯤꯇ꯭ꯌꯥꯏꯕꯥꯠ ꯁꯅꯈ꯭ꯌꯥ ꯆꯨꯡꯈꯥꯝ ꯑꯣꯖꯥ ꯊꯝꯕꯥꯜ ꯑꯉꯧ ꯈꯦꯇ꯭ꯔꯤ ꯑꯆꯧ ꯁꯥꯄꯝ ꯑꯣꯖꯥ ꯍꯥꯃꯣꯝ ꯁꯝꯗꯦꯟ ꯑꯣꯖꯥ ꯇꯦꯟꯕ ꯑꯣꯖꯥ ꯄꯥꯕꯨꯡ ꯁꯅꯈꯥ ꯄꯟꯖꯥꯕꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯍꯥꯏꯊꯔꯛꯄꯗ ꯊꯥꯡꯖꯝ ꯑꯣꯖꯥ ꯃꯥꯏꯕꯝ ꯑꯣꯖꯥ ꯂꯩꯆꯣꯝꯕ ꯏꯕꯨꯡ ꯑꯍꯜ ꯑꯄꯥꯕꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯅꯨꯄꯥ ꯃꯆꯥ ꯑꯩꯒ꯭ꯌꯥ ꯑꯚꯤꯔꯥꯝ ꯇꯣꯜꯄꯤꯁꯛ ꯗꯥꯃꯨ ꯂꯈꯟ ꯀꯨꯜꯆꯟꯗ꯭ꯔ ꯄꯂꯥꯗꯣ ꯁꯅꯥ ꯍꯥꯞꯅꯤꯡꯉꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯂꯨꯔꯕꯗꯤ ꯑꯁꯦꯡꯕ ꯎꯖꯥꯎꯒꯤ ꯎꯃꯪ ꯆꯪꯕꯗꯧꯅ ꯈꯟꯗꯣꯛꯄꯕꯨ ꯋꯥꯔꯦ ꯀꯅꯥ ꯂꯧꯁꯤꯟꯅꯤ ꯀꯅꯥ
hundoqani Sanaka Sujaboro Maki Sebok Apawa Sawol Sem Kali Dambon Maitelongi Isai Sangna Bahonabada Awa Banangjar Laba Mapam Jaw na Pigado Bani Hojik Yang Lao na Pau di Bagula Pigis Sebak Lakpati Puglamba Maitelon Chaklu Bagi Nintogi Cherak Sakraba Oza Hera Chandra Aigya Abhiram Koiga Naha Oiringai Dangai Kong Lebak Masa Koiga Pan Narami Hai Sanaka Yumsangbi Sama Samandura Aigya Isai Hanba Hawam Sawi Pungka Pungda Karam Chitagadaba Nupi Marakla Laisu Lai Gumba Nupi Marakta Lai Gumba Sulaidi Jagoigi Sutra Sakpi Leshang Jatragi Mamo Ibeni Taurani Asobi Makoigi Mamanga Paurambi Mukara Matung Dalak Baketri Tombi Laurembam Tombi Nambol Bisanga Singba Poto Pangrabasu Maminta Orabasu album da Hapage Kanjare Professor Gunona Mahak Magna Pajano Uhoba Tahoba Lai Gumlaba Gulapi Manapa Mambo Jasing Kambrang Iboton Pasoi Gaurasandra Gaurasan Mapigani Gaurasan To Gulab Ketri Sawyama Usiwan Nabadi Karam na Hundokani Makoy Seboki Lengada Yonglan Nityai Tanga Keso Hairo Itoso Lamaming Puduna Pauli Basing Sikaram na Sitagani Lakpati Shamachan Mapam Piba Tabani Nupi Marata Komdonbi Langpok Pisak Bamoni Bema Sandrakala Radesana Muktare Makoi Dagi Makasa Tarapada Tanga Sangbi Mani Masa Gambhini Taran Sabi Tanghai Bi Album da Sang da Bayadre Ungay Banaha Marak Tamasing Langam Danan Laikan Kana Pani Kana Paloy Kol Dabraja Bidu Gopal Masa Bisharup Sitapam Tokte Gopal Masadi Maite Pungdasu Pangadabani Maite Pungda Samya Sabam Ibotombi Yaima Ani Matang Tarak Padanan Nate Babu Buddha Nilasandra Kerani Palamani Kana Hundokani Put Hai Tarak Padamikoi Babu Jau Babu Masa Masing Langam Dana Lede Ahal Maraka Taba Sitahoba Waikom Parto Punye Beda Mamai Popada Pauki Drabasu Say Shemba Tambi Beda Pauki Bozato Yaima Wajazu Indroga Gorilla the Tomina Badan Tokumut Na Numi Pai Yunangake Haribo Zatamango Kaudana Ba Togadoli Bani Professor Gunogi album da Mapam Kae Pena Komba Wari Liba Kongjong Prabasakwa Larik Tiba Haiba Sumang Lila Tawa Punamak Mapam Tamgani Mahaki album Saugadori Poloi Shuba Kazaba Usuba da Pauramba Pisaron Sahibi Maming Sepa Satpi Mayam Sitabanate Hien Nabalai Bibak album Gi Bibak Kanana Lubano Kangi Laktare Hien Nabalai Ama Anita di Torang Tawadova album Gi Mapoti Yankre Maram Matam Ayamba Bibak Asina Logadori Professor Gunot Tan Balete Matam Sangani Haibagi Naba Hanjanaba Late Late Anoba Wakalama Sulagdi Lakidrabo Zasing Apawaning Toe Angam Ato Itia Semlam Basing Kotor Later Basu Ahi Balai Passing Tanaraga Masama Suyeng Laga Masak Lep Tana Poto Mana Nabayekwa Kana Nabayaba Matam Wani Kana Bayaba Wani Haidana Allaman Sing Aduga Poto Singi Maitong Sagati Haidana Layekwa Pawa Sing the Sanadi Matam Karagi Manum da Sumna Sagat Poto Kara Professor Guno da Kana Biu Tilakwa Yaure Magi during Dungi Palang Maset Ama Anigi Wadagi Patulakuna album Ataba Masemba Tarakle Arki Lady as a Walling Katrabadi Mang Tungloy Dore Kalakle Aduna Professor Guno Halaroy Asang Ba so what orang Toba Hori Mahangna Kaling Matamda Charing Eda the Hodrabadi Matunkanana Tobigani Maduyong Kanjakar Hojiki the Makadi Guru Sheba when a lie Undang Torang Torageleble
ลายมันน่ะอิมาเบมกิไม่ทงชาบานตรงยางนาจีโลระกเยกันนี่มาดูอิมาเบมันน่ะอิเบมาบุปุกลัมบีสุทางอิเบมาให้บดีราศีเบกสันระกิสุทางชนะไม่ปาปีเกอายาบุปูปูปีเบกสันระมหาราชมหาราณียายมาควายนิงอลกีไม่ทงยาวบ่เอกลายอันนี้ชุบระโปรเฟสซาร์กุโนดกีLaura mahaki mabuto ning thorol gi wari da yawba matam di maharaj saujit ki oiramba yai nabadi ki anu prabhu manipur dagi leng bada sauba saruk ya ki hai anu prabhu se manipur dai leng bad nabadi da lady se ma chong chelung hai na khangna ki hai dana ai balai da yawdra wasu wari khangba singna lina bada professor guno na tai mahaki maram da yekpa lay ama ahum suba lay na mahaki nupi Rajkumari Sanatong bigi mamay chawong chada dagi lauraga kalakar gi kalpana yawba kusem lay ama aduga awalan kay bada thona hakibi awala mi masing nay dana lang thak na halamaga mathoy thakibi Sanatong bigi mama sijegi maben popi gi mane maming aseng badagi mingthon na hena phawrabi awangambi haiba amagi photo leiba nate chemgadawribani layak lusingba amana professor gunoda sapire maning thungna na bayekwi gani khajikang luribana amaromda yamna luriba haibabu kadi pijet chelangani professor gunogi mabudau maitong chelung rasi begasandagi maharani ani suba kwai ningol kari phane karamba inapis Sijina hangani. Awangam bibu karamba pijet karamba kulaina laidengadaba wari dadi angam bagi sagol tongki thang paiki mahang matam asigi mina yeng bayan na baputokadauri bani. Itihasa mahang na matam amada laukiba bumika. Ado pongyok tunay amna tuka hanggan ba mina yeng ba matikjana. Siyang gadauri bani. Laya umasi putong na bahot na bada Professor Guno mathaw sille alaman manakta phamba ariba thiba singi wa taba matomta khanba yaba khanba Manipur Museum chatpa laye pagi kalakar gi manakta satpa tanaba maki thabak oire mamai be ma Professor Guno gi nupi Sanatombi kalakar gi manakta toina satba yadre pijer hong dana sali setlaga mimang thokpa yadaba piye nga so oibana Hi mayom buduna salaga kalakar gi mayum da haibadi laye pham sangda chetlu matamasida nong chuklong da satna diba model haibadi namuna anek pana kalakar gi manakta phambagum na mamai be mama Rajkumari masanu pa Professor Guno kalakar galai semin naba toina chatli matam khara leiraga loidaba yadabanina loiselle adudagi heningai leiraroi haidana yegliba kalakar na namuna oiriba tangai phadana penjaba matang adu yore mamai be ma gi namuna dagi loba maharani gi asemba lai ado phamenda thele mamai be magi namuna dagi loba mamai awang wole Professor Guno gi amadi Sanatombi Rajkumari gi namuna dagi semba laising aduna awang thangba phalangda oi yet oina thele namuna oi khriba ohumang maning thungle punsida chawba mathau pangthok tuna lai guru alla manda ngamjaba sadranjali kachare khanjare khwai dagi penjabadi Professor Guno ni wakhala si mangondagi thoki bani poloi panthung poloi na te poloi panthung ase Tanabasu mahang khutang khuding dawan na thamoy hakchang yauna kalakar gi mateng yauna tokibani mangondagi singna namuna ahum na yam na harau jana penjaba selai ahum aki mamai chawong sada da phana sendok sadok tawraba phawda makhoi amamam gi maithong chawong sada manghandana yauri adugi damak makhoi laye kwa kalakar bu lai ni haina thagachari Lai thekraba matung khara lerga Professor Guno gi masanupi ahal Darjeeling da larik tamlubadagi ningtham thagi asang basuti lai
ꯃꯃꯥꯟꯅꯕꯤ ꯈꯔ ꯑꯌꯨꯛ ꯑꯁꯤ ꯆꯥ ꯊꯛꯄ ꯂꯥꯛꯏ ꯁꯨꯇꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯆꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯇꯣꯝꯕꯤ ꯊꯣꯛꯂꯛꯇꯨꯅ ꯐꯝꯃꯤꯟꯅꯩ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯃꯈ꯭ꯋꯥꯡ ꯑꯣꯜꯂꯞ ꯂꯦꯞꯇꯅ ꯃꯁꯨ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯌꯦꯡꯖꯩ ꯆꯥ ꯊꯛꯄ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯑꯍꯨꯝꯗꯨ ꯊꯑꯣꯏꯅ ꯀꯨꯞꯅ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯂꯥꯏ ꯌꯦꯛꯄꯁꯨ ꯇꯝꯖꯔꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯃꯆꯥꯗꯨ ꯃꯍꯥꯛꯅ ꯑꯍꯨꯝꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯪꯉꯤ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯅ ꯐꯖꯅ ꯇꯥꯛꯀꯦ ꯐꯃꯨ ꯏꯆꯥꯁꯤꯗꯤ ꯍꯥꯏ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯐꯝꯊꯩ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯤ ꯄ꯭ꯔꯣꯐꯦꯁꯔꯅ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯈꯨꯝꯈꯤ ꯏꯁꯝ ꯁꯝꯅ ꯑꯩ ꯍꯥꯏꯕꯤꯒꯦꯁꯦ ꯂꯥꯏ ꯑꯍꯨꯝꯁꯦ ꯃꯃꯜ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯑꯕꯣꯏꯕꯦꯝꯃꯅꯦ ꯄꯥꯕꯨꯡꯅꯦ ꯏꯃꯥꯅꯦ ꯐꯦꯟꯁꯤ ꯗ꯭ꯔꯦꯁ ꯇꯧꯔꯤꯕꯅꯤ ꯐꯖꯕꯅꯤ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣ ꯂꯩꯀ꯭ꯔꯛ ꯂꯩꯔꯕꯗꯤ ꯆꯪꯈ꯭ꯔꯒꯦ ꯈꯟꯖꯈꯤ ꯂꯣꯏꯔꯕ ꯑꯁꯤꯗ ꯋꯥꯔꯤꯁꯤꯒꯤ ꯃꯤꯡꯊꯣꯟ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯄꯦꯟꯇꯤꯡꯒꯤ ꯃꯔꯝꯗ ꯑꯩꯍꯥꯛꯅ ꯍꯩꯕ ꯍꯩꯇꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯈ꯭ꯔꯦ ꯉꯥꯛꯄꯤꯒꯅꯤ ꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯊꯔ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯦꯟ ꯇꯣꯝꯕꯤ ꯁꯤꯡꯅ ꯏꯕꯤꯔꯝꯃꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯅꯩꯅꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯋꯥꯔꯤꯒꯤ ꯃꯔꯝꯗ ꯅꯩꯅꯕ ꯍꯥꯏꯁꯦ ꯄꯥꯕꯗ ꯑꯗꯨꯝꯗꯤ ꯐꯖꯅ ꯌꯥꯎꯖꯈ꯭ꯔꯦ ꯄꯣꯠ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏꯕꯅ ꯃꯥꯒꯤ ꯇꯧꯒꯦ ꯍꯥꯏꯅ ꯅꯤꯡꯉꯤꯕ ꯊꯕꯛ ꯑꯃꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯇꯧꯔꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯦꯕꯔ ꯊꯥꯗꯔꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯎꯅꯔꯒ ꯃꯍꯥꯛꯅ ꯁꯛꯁꯦꯁ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯣꯔꯦꯜ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯅ ꯑꯩꯅ ꯃꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛꯁꯨ ꯇꯥꯕꯤꯔꯤ ꯑꯗꯨ ꯑꯩ ꯃꯣꯏꯗ ꯂꯧꯍꯟꯅꯤꯡꯉꯤꯗꯤ ꯂꯥꯏ ꯌꯦꯛꯄꯗꯨꯕꯨ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯨꯊꯣꯛꯀꯦꯅ ꯈꯟꯕ ꯊꯛꯁꯤ ꯈꯥꯁꯤ ꯑꯗꯨꯒ ꯂꯝꯆꯠ ꯕꯦꯚꯥꯔ ꯃꯁꯤꯅ ꯖꯣꯏ ꯑꯣꯏꯔꯛꯏꯀꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯅ ꯃꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥ ꯑꯣꯏꯅ ꯄꯤꯖꯒꯦ ꯑꯗꯨꯒ ꯅꯩꯅꯕꯗꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯈꯪꯕꯤꯅꯤꯡꯕ ꯍꯥꯏꯕꯗꯤ ꯁꯤꯗ ꯑꯗꯨꯝ ꯈꯪꯈ꯭ꯔꯦꯅ ꯑꯩꯗꯤ ꯂꯧꯖꯔꯦ ꯑꯗꯨ ꯈꯪꯗꯕ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯊꯪꯒꯤꯗ ꯀꯩꯅꯣꯗ ꯃꯦꯁꯦꯖꯇ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯅ ꯉꯝꯕꯗ ꯑꯗꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯒꯁꯨ ꯇꯥꯗꯕ ꯌꯥꯎꯍꯧꯔꯒꯁꯨ ꯑꯗꯨꯃꯛ ꯑꯩ ꯊꯧꯒꯜ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯏꯃꯥꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯁꯤ ꯀꯂꯦꯛꯁꯟ ꯑꯣꯐ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯅꯦꯕ ꯑꯗꯨ ꯁ꯭ꯇꯣꯔꯤꯁꯤꯒꯤ ꯀꯂꯦꯛꯁꯟꯁꯤ ꯁ꯭ꯇꯣꯔꯤ 5ꯅ ꯁꯥꯕ ꯂꯥꯏꯔꯤꯛꯅꯦꯕ ꯅꯣ ꯁ꯭ꯇꯣꯔꯤ 5 ꯅꯠꯇꯦꯅꯦ ꯁ꯭ꯇꯣꯔꯤ ꯀꯩꯅꯣꯅꯦ 24ꯅꯦ ꯑꯩ ꯃꯃꯤꯡꯁꯦ ꯑꯝꯇ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯃꯃꯤꯡꯁꯤꯗꯪ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯃꯆꯥ ꯑꯃꯒ ꯑꯩ ꯍꯥꯞꯆꯒꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯍꯣꯏ ꯑꯩꯅ ꯃꯔꯛꯇꯨꯗ ꯀꯩꯅꯣꯝꯃ ꯁꯦꯌꯔ ꯇꯧꯍꯧꯒꯦ ꯏꯃꯥꯅ ꯄꯣꯊꯥꯔꯤꯉꯩꯗ ꯏꯃꯥꯅ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯄꯣꯊꯥꯕ ꯍꯥꯏꯗꯤ ꯗꯤꯁꯀꯁꯟꯗꯣ ꯑꯗꯣꯝꯒꯤ ꯐꯣꯇꯣ ꯎꯠꯄ ꯀꯩꯗꯧꯕꯗ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯍꯧꯕꯒꯤ ꯋꯥꯅꯤꯗ ꯑꯩꯅ ꯋꯥꯔꯤ ꯃꯆꯥ ꯑꯃꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯒ ꯑꯩꯅ ꯍꯥꯞꯅꯤꯡꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯧꯖꯤꯛ ꯃꯤꯅꯤꯠ 40ꯃꯨꯛ ꯄꯥꯕꯅꯤꯅ ꯏꯃꯥꯁꯤ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯅꯨ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯅꯍꯥꯟꯗꯤ ꯅꯪꯍꯧꯗ꯭ꯔꯕ ꯄꯥꯕꯨꯡ ꯑꯦꯟ ꯇꯣꯝꯕꯤ ꯁꯤꯡꯁꯦ ꯃꯥꯅ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯅꯤꯡꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯃꯩꯇꯩꯂꯣꯟꯁꯤ ꯄꯥꯕꯁꯤ ꯌꯥꯝꯅ ꯈꯨꯠꯂꯣꯏꯗꯕꯅꯤꯅ ꯁꯤ ꯏꯃꯥꯅ ꯄꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯅꯤꯀꯣ ꯑꯗ ꯑꯩꯅ ꯑꯦꯃꯥꯖꯣꯟꯗ ꯌꯦꯡꯈꯠꯂꯀꯥꯟꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯅ ꯑꯩꯅ ꯑꯦꯃꯥꯖꯣꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕꯅꯦꯕ ꯃꯌꯥꯝꯗ ꯑꯝꯇꯪ ꯎꯠꯆꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝꯅ ꯑꯣꯜꯗ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯁꯤ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯟꯗꯟ UK ꯔꯣꯝꯗ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯅ ꯑꯦꯃꯥꯖꯣꯟ ꯇꯧꯔ ꯂꯟꯗꯟꯗꯒꯤ ꯁꯤꯞ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨ 1976ꯇ ꯃꯁꯤ ꯐꯣꯡꯉꯒ
matamduda kano 25 rupees ni aduna masigi lariksi aina mayamda share tawni aduga aina masida dedication aina pabung na masida 1976 tamana lariksi phung base March ki tarik ama 1976 tane ko may tarik sa ina sing nam tang hai ho ke Oh no, March tanate February gitang mga 1976 tane New Delhi damana Vasant Panchami the Phammakanda Eva warol se Oh sorry I screen se mutla mai na khutling ngai ta adu sound taram gani na khali aduna masida ibiramba author na ibiramba warol se aina investor yaubane adu ngatang ai masi pathok jarake ima amtang pothabiyo ko dedication sigilariksi khambathoibi the unscaled height of love and Tombi Singh masi 1976 the phone ki bani music English ki translation hai betare ko masi koi pawung Dr. Jodas Chandra sana samna su phonga ka hujik laire do ani laire do hamba da Manipur gi oina phonga pa English da phonga se masi ki lyrics ne hamba oi doini aina khangjabada this morning of the Basant Panchami far away from thy land, Lord Tangzing, I remember thee, I pay my homage to thee. These words come from the innermost core of my heart. My Lord, hark to my call, a weakling that I am. Thou hast been too indulgent to me to assign the great task of telling the immortal story of Khamba and Thoibi, the unscaled height of love in a foreign tongue. Thou were the creator, director, and scent of the story. If the Ramayana and the Mahabharata unified spiritually and culturally the land of Bharat, the great story of Khamba and Thoibi, of which thou hast been the architect, unified our land. All our hearts mingled in the medium and under the soothing umbrella of the immortal love. Poets were born and made to sing the story. Storytellers were inspired to dedicate their lives to the telling of it. Sublime ideas and great sentiments manifested through characters, great and sublime at the same time. Oh, that wonderful drama that was enacted by Dee. I have no access to all the stories of the past, the mediums through which I picked up the vital drops of thy immortal messages here and there might not be adequate. Popular gossips and cradle tales benefited me. Popular courtyard plays or Sumang Lila gave me the necessary foundation of my undertaking. I did not have enough opportunities to listen to the great Penna singer who were popular idols of their generations. By the time I grew up into manhood, my land no more could resist the onslaught of other cultures from across the borders. The glorious tradition of Penna was on the wane. Great Lord, I cannot consider our deities thyself, Kaubru, Wangbren, Marjing, Panthoibi, Sanamahi, Pakhangba, Kamlangba, Panganba, Pureiromba, and a host of thy colleagues, just mere empty concepts of the past. I consider thee and thy colleagues alive and reigning in the heart of every Manipuri, reigning in thy domains all over the valley of Manipur. Thou art real and alive up to this day. With thy inspiration from
beginning to end, I wrote the story which contains the message of thy greatness. Great Lord, this morning as I sit in my small chamber to give finishing touches to the story which is now ready to see the light of the day, my mind travels far and far into thy realm. Thy name might differ from other names of the great lords of the universe. What is there in names and form? This is what our philosophy says. Thine is a great name or the form of the reality which thou were, art, and shalt be. My humble salutation to thee again and again. I could neither complete the story nor delineate the character in it without thy help. The more I tried to scale the heights of the character, the higher they rose from what they appeared to me. This was thy magic. I have no words to praise thee. I have nothing to repay my spiritual debt to thee. I cannot repay it in any form. Let me ever remain attached and devoted to thy greatness. Great Lord, this day mark the advent of spring. I see the spiritual flowers blossoming in thy garden. There has been a long spell of cruel winter. There are devastating cold nights. Nature has been dry. With thy blessings, I could lay out a small garden in which I planted a few seedlings of thy immortal flower. The garden has been laid for those who have no access to our language. The language are in full bloom. The incompetency of the gardener has put the flower perhaps in wrong position or inside thorny bushes. There is Thoibi Kamnu, eternally sweet blossoms. There are giant trees like Khamba, Thonglen, Chauba. There are great ingredient of the like story Nongban and Chinkuba. All of the characters enrich the drama by their faithful adherence to their respective position. If Khamba reached a lofty height, Nongban provided the necessary ladder for Khamba's rise. This story I dedicate to thee and to thy children who are not confined to a pocket of the land now. Whoever read and drink the nectar of the story become thy children. I wrote this immortal story for them, those who kept this story evergreen by composing and singing were two thy favorite children to whom also I dedicate this. This year's our duty to our great ancestors remain unfulfilled. This endeavor was made, my Lord, with due humility and submission. If I have not come up to thy expectation, I crave thy indulgence. What could I do? My best could not be bettered. This morning, as I sit in my small chamber, in which I prepare the story in which a few years back I received, thy inspiration in which I met the great characters of the story as if in their flesh and blood, speaking to me and listening to my humble and innocent queries, I feel thy presence. Thou hast brought to me nostalgic memories of the great past in which our great forefathers lived and worked to give their lives and time to make the great Manipuri tradition we have today. I have never worked in the field of research. Now, my Lord, our land is so full of great stories. May several others too receive thy blessing in their bid to explore the literary wealth we have in the corner of the land ruled by our deities, thy great colleagues in the spiritual realm. There are extensive and intensive fields which can absorb hundreds of dedicated scholars. Let them be enthused and encouraged to take pilgrimage of the wonderful and rich realm to explore our ancient glories for the benefit of the present and future generation. High Spirit of the universe had their congregation in the land of Manipur in the past. They brought from different corners of the globe
invaluable spiritual wealth and glories for preservation in the land isolated from the rest of the world. Let literary pilgrims of the outside world too have their pilgrimage to thy holy realm to explore our ancient glories. My homage and devotion to thee, great Thangjing, and to thy divine colleagues. Vasant Panchami, February 5th, 1976, 108 South Avenue, New Delhi. End of the sing. ยำนัวได้ Smaina taraga yam nungsi ai gen pitare magi wai sita ubada mana sigi iri se wa se English se kitang aribe lon gi English oira sumana irami se yam na magi damakta di yam na spiritual journey ama oina ne. Si 1976 sa phongbani na mana iba ho basidi mamang da khara iramani tana aduna mana research tawraga aiti akoi tungda lakadaba akoi mayam gi akoi na lon khangdaba gi खल्लगा दुगा कोई मणिपुर दलेतबा मयाम से सिनमु मणिपुर की लिटरेचर से द कन तौरकना बाय तौरमान यामना नुंगसीना जैसा कोई की के हाइतारे मागी दमकतदी याम स्पिरिचुअल जर्नी ओइना ओइखिबा माली माना लाइफ याम गा कौरकांदा कौब्रु वांग ग्रैंड मार्जिन पांथोइबी गायना थंग तौरका इरमसे याम नुंगसिद्रा Daina masi zamtang mayam da share tawning da share tawzabani da masi ki lyrics si copy si uzik ti phang badu khara wara magani adu online da ina yeng bakan da dum library mayam na dum thamme to ka kana soft copy yoina dum phang basu ya gani na ina dum tang share tawzage ꯁꯤ ꯃꯊꯪꯗꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯋꯥꯔꯤ ꯃꯆꯥ ꯃꯌꯥꯝꯗꯨꯗ ꯄꯨꯔꯥ ꯉꯥꯎꯗꯅ ꯑꯃꯨꯛ ꯂꯩꯔꯨꯔꯕꯅꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯑꯩꯅ ꯄꯥꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯄꯤꯁꯨꯝ ꯂꯩꯗꯣ ꯄꯥꯏꯖꯒꯦ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨꯅ ꯑꯩ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯍꯤꯁꯇꯣꯔꯤꯀꯦꯜꯒꯤ ꯂꯣꯏꯅꯃꯛ ꯑꯋꯥ ꯂꯥꯟꯗꯒꯤ ꯀꯩꯗꯧꯕꯗꯩ ꯅꯤꯡꯊꯧꯔꯣꯡꯒꯤ ꯁꯤ ꯃꯅꯨꯡꯁꯤꯗ ꯐꯨꯝꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯔꯤ ꯃꯆꯥꯁꯦ ꯄꯥꯔꯨ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯆꯥ 24ꯅꯦꯕ 24 ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯁꯤꯗ ꯑꯩ ꯃꯃꯤꯡ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯃꯅꯨꯡꯒꯤ ꯂꯃꯥꯏꯗ ꯙꯔꯃ ꯕꯤꯆꯥꯔ ꯑꯃ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕꯗ ꯁꯛ ꯈꯪꯖꯕ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯃꯥꯡꯒꯣꯜ ꯖꯥꯎꯒꯤ ꯂꯤꯂꯥ ꯃꯔꯤꯁꯨꯕꯗ ꯂꯥꯏꯅꯤꯡꯕꯤ ꯄꯨꯌꯥ ꯁꯪꯕꯤ ꯑꯗꯒꯤ ꯃꯉꯥꯁꯨꯕꯗ ꯂꯥꯏꯁꯨ ꯇꯔꯨꯛꯁꯨꯕꯗ ꯁꯩꯇꯚꯃꯥ ꯍꯥꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯨꯡꯉꯣꯒ ꯑꯗꯨꯝ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗꯨꯒꯤ ꯀꯜꯆꯔ ꯃꯇꯝꯗꯨꯒꯤ ꯂꯣꯏꯅꯃꯛ ꯏꯝꯄꯦꯛ ꯃꯃꯤꯁꯨ ꯇꯥꯕ ꯑꯗꯒꯤ ꯁꯤꯃꯁꯨ ꯑꯩ ꯄꯥꯕ ꯂꯣꯏꯔꯦ ꯍꯩꯖꯔꯥꯡꯒꯤ ꯃꯤꯇ꯭ꯔꯪ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯒꯨꯔꯨ ꯃꯤꯔꯥꯏꯕꯤꯒꯅꯨ ꯃꯤꯔꯥꯏꯅꯨ ꯒꯨꯔꯨꯁꯤ ꯃꯤꯔꯥꯏꯅꯨ ꯑꯣꯏꯕ ꯃꯤꯔꯥꯏꯅꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯁꯤꯄ꯭ꯂꯤꯟꯒ ꯇꯧꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯗꯒ ꯐꯨꯕ ꯆꯩꯕꯒ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯦ ꯅꯣ ꯇꯧꯒꯦ ꯌꯥꯗꯦꯅ ꯑꯣꯖꯥ ꯃꯀꯣꯛꯀ ꯌꯥꯝ ꯊꯨꯒꯥꯏꯈ꯭ꯔꯕꯅꯦ ꯑꯗꯨꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯤꯔꯥꯏꯅꯨ ꯍꯥꯏꯁꯦ ꯑꯩ ꯑꯗꯨꯝ ꯄꯥꯖꯅꯤꯡꯉꯤ ꯔꯥꯁꯤ ꯐꯕ ꯃꯊꯪ ꯈꯣꯡꯅꯥꯡ ꯈꯣꯏꯁꯥꯎꯕꯤ ꯑꯗꯒꯤ ꯃꯊꯪꯗ 18 ꯁꯨꯗꯣꯏꯅꯤ ꯎꯄꯥꯏ ꯕꯣꯂꯣ ꯄ꯭ꯔꯤꯌꯣ ꯁꯣꯖꯣꯅꯦꯅ ꯏꯁꯩ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯤ ꯃꯆꯥꯁꯦ ꯄꯨꯊꯣꯛꯑꯦ ꯑꯗꯒꯤ ꯂꯩꯍꯥꯎ ꯊꯥꯕꯝ ꯄꯥꯟꯖꯤꯒꯤ ꯋꯥ ꯑꯗꯩ ꯋꯥꯔꯦꯞ ꯍꯟꯗꯣꯛꯄ 13 ꯁꯨꯕꯗ ꯑꯗꯩ 14ꯗ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯣꯒꯤ ꯄꯦꯟꯇꯤꯡ ꯑꯩ ꯍꯧꯖꯤꯛ ꯊꯧꯒꯠꯖꯈꯤꯕꯗꯣ ꯑꯗꯒꯤ 35 ꯁꯨꯕꯗ ꯃꯅꯦꯝ ꯃꯃꯧ ꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ 16 ꯁꯨꯕꯗ ꯂꯨꯇꯨꯡꯒꯤ ꯁꯝꯂꯥꯡ ꯑꯗꯒꯤ 33 ꯁꯨꯕꯗ ꯅꯣꯡꯗꯝ ꯑꯗꯒꯤ 35 ꯁꯨꯕ ꯒ꯭ꯔꯍꯟ ꯊꯥꯕ ꯒ꯭ꯔꯍꯟ ꯇꯧꯕ ꯊꯥꯒꯤ ꯃꯃꯤꯅ ꯅꯨꯃꯤꯠꯇ ꯇꯥꯕꯒꯤꯗꯣ ꯑꯗꯨ ꯂꯣꯏꯔꯛꯄꯒꯤ ꯒ꯭ꯔꯍꯟ ꯊꯥꯕ ꯍꯥꯏꯅ ꯑꯃ ꯂꯩ ꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡ ꯊꯣꯏꯅ ꯈꯪꯉꯝꯗꯧꯕ ꯃꯥꯟꯗꯦ ꯑꯗꯒꯤ ꯁꯩꯍꯧ ꯂꯥꯟꯕ ꯑꯗꯒꯤ 20 ꯁꯨꯕꯗ ꯗꯂꯤꯟ ꯑꯗꯒꯤ 22 ꯁꯨꯕꯗ ꯐꯪꯅꯤꯡꯕꯗꯨ ꯄꯥꯝꯃꯨ ꯑꯗꯒꯤ ꯁꯥꯒꯩ ꯑꯣꯟꯕ ꯃꯊꯪꯗ
adagi panam mana lalon bagi wari panam naidi akoi kwa chana bagi mana do adagi khwai aroi bagi kun mari subana awon ba sumai tawdana wari masa kun mari se manung isai sida wari masa oina gadi phagi jugai gi wari na tabada manung sida sanga ga ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯕ ꯀꯌꯥꯒꯤ ꯋꯥꯔꯤꯁꯦ ꯐꯨꯝꯃꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯃꯈꯥ ꯆꯠꯊꯕꯁꯤ 8:30 ꯇꯥꯗꯣꯔꯦ ꯑꯗꯨ ꯀꯔꯤ ꯍꯥꯏꯒꯦ ꯑꯩ ꯄꯥꯎ ꯍꯥꯏꯔꯁꯨ ꯄꯥꯅꯤ ꯑꯩꯕꯨꯗꯤ ꯈꯔ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯅꯤꯅ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯝꯇꯪꯗꯤ ꯍꯥꯏꯕꯤꯔꯛꯎꯗꯅ ꯏꯃꯥꯅ ꯍꯧꯖꯤꯛ ꯄꯥꯕꯤꯒꯦꯅ ꯈꯜꯂꯤꯁꯦ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯈꯔ ꯇꯦꯟꯇꯛ ꯇꯧꯕ ꯑꯃ ꯈꯟꯖꯔꯒꯦ ꯑꯩꯒꯤꯗꯤ ꯐꯖꯕꯒꯤ ꯐꯖꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯃꯤꯡ ꯑꯣꯏꯔꯤꯕꯁꯤꯃ ꯀꯩꯅꯣ ꯑꯣꯏꯖꯔꯦ ꯑꯩ ꯑꯝꯇꯪ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯈꯤꯇꯪꯁꯨ ꯇꯦꯟꯕꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯃꯇꯝꯁꯤ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯗ ꯏꯃꯥꯅ ꯑꯗꯨ ꯈꯟꯀꯠꯂꯤꯉꯩꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯅ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯐꯣꯇꯣꯁꯦ ꯊꯤꯕꯅꯦ ꯑꯣꯟꯂꯥꯏꯟꯗ ꯑꯗꯣ ꯑꯩꯅ ꯃꯁꯤ ꯐꯪꯖꯗ꯭ꯔꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯏꯃꯥꯅ ꯑꯝꯇꯪ ꯄꯥꯕꯨꯡꯒꯤ ꯐꯦꯃꯤꯂꯤꯗ ꯃꯦꯁꯦꯖ ꯇꯧꯕꯤꯔꯒ ꯃꯥꯒꯤ ꯐꯣꯇꯣꯁꯦ ꯈꯔ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯑꯩꯅ ꯀꯥꯎꯍꯧꯔꯦ ꯋꯥꯈꯜꯗꯗꯤ ꯂꯩꯕꯅꯦ ꯑꯩ ꯏꯆꯥ ꯏꯕꯨꯡꯉꯣꯗ ꯑꯩ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯖꯩ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯒꯦ ꯍꯧꯖꯤꯛꯁꯨ ꯃꯥ ꯃꯊꯛꯇꯣ ꯑꯩ ꯇꯥꯔꯝꯒꯅꯦꯅ ꯈꯜꯂꯤ ꯂꯣꯏꯕꯧ ꯇꯥꯔꯝꯒꯅꯤ ꯁꯣꯏꯗꯅ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯒꯦ ꯌꯥꯅꯤ ꯑꯗꯨ ꯐꯣꯇꯣꯗꯣ ꯑꯩꯁꯨ ꯀꯩꯅꯣ ꯐꯥꯒꯤ ꯈꯤꯇꯪ ꯌꯥꯎꯕ ꯑꯃ ꯄꯥꯕ ꯃꯆꯥ ꯏꯕꯨꯡꯉꯣꯅꯁꯨ ꯐꯥꯒꯤ ꯈꯤꯇꯪ ꯌꯥꯎꯕ ꯑꯃ ꯄꯥꯕꯤꯔꯛꯑꯣ ꯏꯃꯥ ꯏꯕꯦꯝ ꯅꯍꯥꯟꯃꯨꯛꯇꯤ ꯏꯃꯣꯁꯟ ꯈꯔ ꯋꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯆꯨꯝꯃꯦ ꯅꯍꯥꯟꯃꯨꯛꯀꯤꯗꯤ ꯅꯦꯕꯦꯝ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯃꯣꯜ ꯂꯩꯇꯕꯒꯤꯗꯨꯒꯤ ꯀꯟꯗꯣꯂꯦꯟꯁ ꯃꯆꯥ ꯑꯃ ꯄꯤꯕꯗꯨꯗ ꯑꯩꯁꯦ ꯎꯊꯥ ꯉꯝꯈꯤꯗ꯭ꯔꯦ ꯂꯥꯏꯁꯨ ꯑꯣꯏꯁꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯔꯒ ꯂꯥꯏꯔꯤꯛ ꯍꯩꯕꯁꯤꯡꯁꯦ ꯂꯥꯏꯁꯨ ꯈꯪꯗꯦꯅꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯗ꯭ꯔꯥ ꯁꯤꯗ ꯂꯥꯏꯁꯨ ꯑꯣꯏꯅ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯁꯤꯃꯗꯤ ꯑꯩ ꯄꯥꯔꯒꯦ ꯍꯧꯖꯤꯛ ꯂꯥꯏꯁꯨ ꯑꯣꯏꯁꯤ ꯂꯥꯏꯔꯤꯛꯇꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯄꯔꯥꯗꯨ ꯐꯥꯅꯕ ꯄꯪꯄꯥꯗ ꯄꯥꯕ ꯂꯥꯏꯔꯤꯛꯇꯨꯅ ꯍꯥꯏꯗꯨꯗꯤ ꯀꯩꯅꯣ ꯑꯣꯏꯕꯗꯤ ꯈꯪꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯂꯩꯅꯅ ꯊꯕꯛ ꯇꯧꯔꯛꯑꯀꯥꯟꯗ ꯁꯣꯁꯥꯏꯇꯤꯗ ꯁꯣꯛꯂꯛꯄꯗꯣ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯍꯩꯌꯦꯕꯨ ꯃꯗꯨꯒꯤ ꯂꯤꯗꯔꯗꯣ ꯂꯥꯏꯔꯤꯛꯁꯨ ꯀꯌꯥ ꯈꯪꯗꯦꯅꯦ ꯍꯥꯏ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯆꯠꯅꯔꯣꯟꯆꯠꯇꯣ ꯑꯗꯨꯕꯨꯅꯤ ꯂꯥꯏꯁꯨ ꯍꯥꯏꯁꯦ ꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯝꯇꯪ ꯑꯩ ꯄꯥꯖꯔꯛꯑꯒꯦ ꯂꯃꯥꯏꯁꯨ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯌꯥꯝꯃꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩ ꯃꯇꯝꯒꯤ ꯀꯩꯅꯣꯗꯣ ꯁꯤꯗ ꯂꯥꯏꯁꯨ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥꯁꯦ ꯅꯝꯕꯔ ꯀꯌꯥꯗ ꯌꯥꯎꯒꯦꯅ ꯍꯥꯏꯕꯕꯨ ꯂꯥꯏꯁꯨꯁꯤ ꯈꯔ ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯔꯦ 5 ꯁꯨꯕꯗ ꯂꯥꯏꯁꯨꯁꯤ ꯌꯥꯎꯕꯅꯤ ꯑꯩ ꯁꯦꯔꯦꯜ ꯋꯥꯏꯒꯤ ꯑꯣꯏꯅ ꯆꯠꯊꯖꯗ꯭ꯔꯦ ꯀꯔꯤ ꯃꯇꯥꯡꯗꯨꯒ ꯆꯥꯟꯅꯕꯗ ꯑꯣꯏꯅ ꯑꯩꯅ ꯆꯥꯟꯅꯩ ꯈꯟꯖꯕ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯁꯦꯇꯨ ꯐꯠꯇꯕ ꯃꯤꯅꯤ ꯑꯩ ꯍꯥꯏꯔꯣꯏ ꯃꯍꯥꯛꯄꯨ ꯃꯤꯅ ꯌꯥꯝꯅ ꯌꯥꯏ ꯍꯥꯏꯗꯤ ꯃꯤꯅ ꯌꯥꯕ ꯍꯥꯏꯁꯤꯕꯨ ꯐꯠꯇꯕ ꯃꯤꯗꯤ ꯌꯥꯗꯦꯗꯅ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯐꯖꯅ ꯇꯧꯏ ꯁꯔꯀꯥꯔꯒꯤ ꯐꯝ ꯄꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯊꯛꯀꯤ ꯃꯤꯅꯁꯨ ꯃꯃꯥꯟꯅꯕꯅꯁꯨ ꯃꯈꯥꯒꯤ ꯃꯤꯅꯁꯨ ꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯗꯦ ꯐꯝꯊꯣꯟ 2ꯔꯛ ꯀꯥꯈ꯭ꯔꯦ ꯑꯀꯣꯟꯕꯒꯤꯗꯨꯗꯤ ꯃꯇꯝ ꯋꯥꯠꯂꯤꯉꯩꯗ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯅ ꯄꯦꯟꯃꯟꯗꯨꯅ ꯄꯨꯈꯠꯈꯤꯕꯅꯤ ꯁꯦꯜ ꯊꯨꯝꯗ ꯆꯣꯞꯄꯤ ꯍꯥꯏꯕ ꯇꯥꯗꯦ ꯃꯁꯥ ꯅꯥꯜꯂꯤ ꯕꯦꯕꯥꯔ ꯐꯖꯩ ꯂꯥꯏꯅꯤꯡꯕ ꯃꯤ ꯑꯃꯒꯤ ꯁꯥꯖꯠ ꯋꯥꯉꯥꯡ ꯃꯤꯠꯌꯦꯡ ꯃꯉꯣꯟꯗ ꯅꯤꯡꯊꯤꯅ ꯎꯏ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏ ꯋꯥꯈꯜ ꯊꯣꯛꯏ ꯃꯇꯝ ꯈꯔꯗꯤ ꯑꯔꯥꯞꯄꯗ ꯄꯣꯁꯤꯡ ꯇꯥꯈꯤꯕꯅ ꯇꯣꯏꯅ ꯎꯅꯈꯤꯕꯦ ꯅꯨꯡꯉꯥꯏꯇꯦ ꯄꯣꯁꯤꯡꯗꯒꯤ ꯍꯜꯂꯛꯄ ꯄꯥꯎ ꯇꯥꯏ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯨꯒꯦ ꯍꯥꯏꯅ ꯆꯠꯂꯤ ꯍꯦꯛ ꯎꯕꯒ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯀꯣꯜꯂꯤ ꯁꯤꯡꯖꯨꯅ ꯄꯨꯁꯤꯜꯂꯤ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯃꯛꯇꯗ ꯐꯝꯁꯤ ꯍꯥꯏ
Matai manau lay baka da pamina ba nungai roi drawing room da kum na pamsi haidana aina yade. Ngahak singnaraba matungda mabani singnariba se pamsi se yang poina daba maruki matauduni. Mahana nungai tana hai drawing room da hena nungai roi draw. Ibemal mama masa drawing room da pami ekoi ani asida wari sasi aina yeli. Mama masa su sida pamalaga ekoi ani asom da pamsi ai hena de. Setu kumdana ngahak lay mahaki mahusagi harau batayang tasoiba harau batayang tasoiba maithong adu mangkrabagum imang maksina ingonda mo yeng amuk lukta tawduna lay mahusaga manade mata amani khanduna yeng setu nang nasangam da bara napungning nungai da bara kari tawrage hayo ingonda pakumakte aishu tawkhom khangdaduna lepi phamsade mahang nasu phamthau haidana taksinde marakta thangnaba drawing room adudagi laurai tamo aduda phambiro kadu ai changjadre aikoi ani kaunajadre laurai badu bemalni setu binupi makhoi ani se yamna nungsinana wathok oiba makai launa khibani makhoi maning thungnaba honabada ai unthongna waki nakal ani maki ahallamana launa haloidabagi kanna honaki aina khangobada mina hainabada higaiwa phawa kapsinduna higaiwa di tinaya danabaina ama leirami lona mahu leibel leitrabra ikangre adu higaiwa habisinga singaiwa habisinga ani suya higaiwa sina mantra jantra tawraga kaina hanba nuksina handaba aduni harise ada setugi ahalamanna honakibani adi setugi ahalaman sinane nubi silawdana bo honabado unama arembo oiduna mamaida longbi kibani launaraba matungdadi ahalaman bemalbu yamna yakre ahalaman lekidaba kuidri hojing makhoi ani na palaba yumda matin manau punama kaidokbikre nungai na panakre tawramiba matawdu bada ithak thakali itomda pungning da singnaba poi mamangayda yung pandangayda saki bahigai wadu bo hojik palab jala aina setuda makata na hangadaba su mafam chadre kaya sina khatnaba no su khangre ngangnaba punama ibemal na loina tani aina setuda wa mata haidana drawing room da sangkali hai karino ibemal angang masada una kari tauna ribano nakoi ani ahallamana ahal oina palabayum asida nakoi ani na ahal oina palabayum sida pakumpi de hi kapi aina hangi kaya nindi sure ibemal nakoi ani khanadi se atopa kadu dai setuna mulaurai ai khanaba yaujade mana ibu inthopi ribani aina makata ai ngahak nungai wari watai sage setuga unadaba kuire imung chisangdaba kuire haina lakpane sumdawdana khatnadaw lairagadi khatnahoro ai chalage hayeng nakhoi ani chanaraga amuk lake ibemal tamo leiringayda wa loibiramu ai leiba ngamaroi hꯧjimak thinbiramu asi haraga o khongna kapi machanupa sahi manga amuk surabadusu ngahak mamada yenglamlaga mapagi manakta sangki aduda khangchau duna ibemal na lawi nang napaga lehorage haibra lejaho nang aingonda ima ka ubira kanuko machanupa na thawoide mapagi manakta shuru naidana lei ai chalage haina hogad ibemal mai howi tamu phagi nate ai hoje kwalo sanbiramu ai leiba ngamaroi aina kumi bemal aina koi ani khaina bagi chokidar number oje lakpa nate ngau phinganu ngasidi ai chalage hayeng lake atopa kadagi setuna laurai mani gari yaurapra aikoi ani thaba ma chaluse ai loira matang asida ibemal mapimaron sekali ot mayo masa ma pasili wa matangang de nang horoi dagum gari ka tungkhaki ai wangang de setuna ai thabak chalaroi haidana mapi hongje angang du mapagi manaka gi chathokte nong mata khatna hange haibadang amaktraba imungni aina phano honakrabani nungai na ingna bhapta na pali haiduna lekai na pidam oinariba nungai bagi imungi khudam pibada makok thongbiba setu amasung
इबेमल की सही तरह की इम्बाल सही तरह फारा बा मैं पान आइबु मंगला हारा करी नुंगिला करम लोबनो खलई तारिगी मनिंग थों कोई छंगबदा आई फना कुइना लेपी इबेमल कुमथरऊ ngasiददि खलु ꯑꯩꯒꯤ ꯏꯃꯥꯏ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯑꯩ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯀꯨꯝꯊꯔꯛꯑꯣ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯅꯕꯨꯡꯒꯤ ꯃꯥꯏ ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯍꯥꯏ ꯏꯕꯦꯝꯃꯜ ꯑꯩꯉꯣꯟꯗ ꯈꯨꯝꯃꯝꯗꯦ ꯄꯔ ꯄꯔ ꯀꯨꯝꯊꯩ ꯄꯣꯠ ꯃꯌꯣꯝ ꯄꯨꯁꯤꯟꯗꯦ ꯒꯥꯔꯤꯗ ꯂꯩꯍꯧꯏ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯦꯇꯨꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯉꯁꯤꯃꯛ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ ꯊꯤꯜꯂꯨ ꯑꯩ ꯁꯨꯛꯂꯩ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯇꯥꯃꯣ ꯌꯥꯎꯔꯤꯉꯩꯗ ꯊꯤꯜꯂꯨ ꯕꯣꯕꯣ ꯅꯪ ꯑꯩꯒ ꯆꯠꯀꯦꯔꯥ ꯅꯄꯥꯒ ꯂꯩꯍꯧꯒꯦꯔꯥ ꯕꯕꯥꯒ ꯂꯩꯍꯧꯒꯦꯔꯥ ꯃꯨꯟꯅ ꯈꯜꯂꯨ ꯅꯪꯒꯤ ꯕꯕꯥꯒ ꯂꯩꯍꯧꯔꯕꯗꯤ ꯑꯩꯒ ꯅꯪꯒ ꯑꯃꯨꯛ ꯎꯅꯔꯔꯣꯏꯗꯕꯅꯤ ꯅꯪ ꯅꯃꯥ ꯅꯄꯥ ꯅꯤꯡꯕ ꯁꯥꯔꯗꯅ ꯈꯟꯖꯧꯀꯣ ꯅꯪ ꯑꯃ ꯅꯄꯥ ꯅꯤꯡꯕ ꯁꯥꯔꯗꯅ ꯈꯟꯖꯧꯀꯣ ꯁꯦꯇꯨꯅ इबेमल नंग खरा खंथखोदा ꯑꯩꯗꯤ ꯅꯪ ꯈꯥꯏꯅꯒꯦ ꯅꯤꯡꯗ꯭ꯔꯤꯅꯦ ꯁꯥꯎꯕ ꯍꯟꯊꯧ ꯃꯅꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯕꯅꯤ ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ ꯑꯩ ꯕꯣꯕꯣꯒ ꯃꯅꯤꯒ ꯑꯩꯒ ꯊꯕꯛ ꯑꯃꯠꯇ ꯆꯠꯂꯨꯈꯤꯒꯦ ꯏꯕꯦꯃꯜꯅ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯏ ꯊꯕꯛ ꯆꯠꯄ ꯀꯀꯥ ꯂꯥꯏꯔꯤ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯨ ꯐꯤ ꯍꯣꯡꯒꯦ ꯍꯣꯡꯉꯣꯁꯨ ꯒꯥꯔꯤꯗ ꯆꯠꯄꯅꯤ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯑꯦ ꯀꯅꯥꯅꯁꯨ ꯎꯔꯔꯣꯏ ꯌꯥꯝꯅ ꯎꯅꯤꯡꯉꯤꯕꯗꯨꯁꯨ ꯆꯤꯡꯗ ꯂꯩꯍꯧꯔꯦ ꯁꯦ ꯊꯤꯜꯂꯣ ꯂꯥꯎ ꯍꯥꯏꯗꯨꯅ ꯁꯦꯇꯨ ꯒꯥꯔꯤ ꯐꯥꯎꯕ ꯆꯤꯡꯉꯤ ꯁꯦꯇꯨ ꯑꯗꯨꯝ ꯂꯥꯛꯏ ꯒꯥꯔꯤ ꯌꯧꯔꯒ ꯑꯩ ꯐꯨꯔꯤꯠ ꯑꯃꯠꯇꯗꯤ ꯁꯤꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯑꯗꯨꯝ ꯍꯥꯏꯖꯤꯟꯅꯗꯨꯅ ꯂꯩꯍꯧꯕ ꯀꯥꯗꯤ ꯌꯥꯔꯣꯏꯀꯣ ꯏꯕꯦꯝꯃꯜꯅ ꯍꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯇꯨ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯒ ꯏꯁꯇꯤꯛ ꯑꯃꯒ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯍꯥꯏꯃꯅꯤ ꯉꯥꯏꯍꯥꯛꯇꯗꯤ ꯆꯠꯂꯨꯔꯁꯤ ꯊꯝꯕꯤꯔꯝꯃꯒ ꯍꯦꯛ ꯂꯥꯛꯈꯤ ꯕꯣꯕꯣ ꯂꯥꯎ ꯕꯕꯥꯒꯤ ꯅꯥꯛꯇ ꯐꯝꯃꯣ ꯂꯥꯎ ꯒꯥꯔꯤ ꯊꯧꯔꯦ ꯊꯧꯅ ꯑꯩꯅ ꯋꯥꯈꯜ ꯇꯧꯏ ꯏꯕꯦꯃꯜꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕ ꯋꯥ ꯑꯃꯗꯤ ꯇꯥꯍꯧꯏ ꯌꯥꯝꯅ ꯎꯍꯟꯅꯤꯡꯉꯤꯕꯗꯨꯁꯨ ꯆꯤꯡꯗ ꯂꯩꯍꯧꯔꯦ ꯍꯥꯏꯈꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯎꯍꯟꯅꯤꯡꯉꯤꯕ ꯍꯥꯏꯗꯤ ꯆꯤꯡꯗ ꯃꯤ ꯑꯃ ꯈꯪꯅꯕꯩ ꯋꯥꯅꯤ ꯃꯁꯤꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯗꯤ ꯑꯣꯏꯔꯦ ꯒꯥꯔꯤꯗ ꯋꯥꯔꯤ ꯁꯥꯁꯤꯔꯥ ꯁꯥꯒꯨꯝꯁꯤꯔꯥ ꯋꯥꯈꯜ ꯊꯣꯛꯇꯦ खरा थौजिल्लक्तुना देम कॉलेज ममांग यौरे वांखै सोरोक्तगी संजेनथोंग ताबा संजेनथोंगदगी राजभवन ममांग यौबा खंगौद्रे पंगथौ थौखिबगुम तौरे चिंगमयरोम यौबदा ngahak khangmi aina hai ꯑꯩꯈꯣꯏꯕꯨ ꯉꯥꯏꯍꯥꯛꯇꯗꯤ ꯈꯟꯊꯈꯤꯁꯤꯗ ꯏꯕꯦꯃꯜ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅ ꯁꯤꯡꯅꯗꯅ ꯂꯧꯅꯕꯁꯨ ꯅꯠꯇꯦ ꯅꯃꯤꯠꯇ ꯅꯆꯥ ꯎꯔꯦ ꯍꯥꯟꯅ ꯈꯠꯅꯩ ꯆꯩꯅꯩ ꯍꯥꯏꯕ ꯃꯄꯥꯝꯅ ꯈꯪꯂꯝꯒꯗꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯁꯤꯗ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯔꯝꯒꯗꯒꯦ ꯑꯩ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯒꯦꯀꯣ ꯁꯦꯇꯨ ꯑꯩꯗꯤ ꯉꯁꯥꯏ ꯆꯠꯀꯨꯝꯁꯤ ꯍꯥꯏ ꯏꯕꯦꯃꯜꯗ ꯍꯪꯕꯤ ꯏꯕꯦꯃꯜ ꯇꯥꯃꯣ ꯄꯔꯞ ꯊꯧꯖꯤꯟꯕꯤꯌꯨ ꯊꯦꯡꯈꯤꯅꯤ ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯈ꯭ꯔꯦ उपाय लेते तन्ना गाड़ी थौजिल्ली इबेमल की मपाम यौरे गाड़ी हेक थाबगा इबेमल पोट मयोम पाइखली तामो कोई मांग थाबियु आइबु इपा इमादा सिनबिरमु हाय यामना खंजानना अखोय अनि मांग थादुना सुमांग मतोन यौई इबेमल न तुंग इंदुना लाई नुंदांग संध्या याचंबगी दुप थाबा मतमनी इबेमल की मबुंग अहन्ना पोको नुपी मचा बोबोदगी खरदी हंदी अमना दुप थारंबदगी नेनेगा मामोगा लाए बोबोसु यावी मामो चिंगदा लैरुबदु ऐगी करी लैरई हाइना इरांग हेक लांग न लाउ पोट मयो मामगा इबेमल न वा ngang maru luthadana imungda chang mangonda ibemambu pokwa leiren duhar ga sebo lebak masaga cholom oraina duna lei moiti sei tawai mung ahan badidi thawoina tawde cholom aruba ama oraibada oida mu eta mukta mawong ama khandri phawba chongse haidana chong hak lepa tanjada leiren duhaduda setuna changduna khoyam hek ubada khoyam nabado leiren ibungo khoi kadom da salubano angang singchu yawi male matam chade da hai nabai bungo gi phida morak karino amani dam puthoro o chanung taw setuna tai thodo pasasabanate bemalna sakani haidana thinjarapani maram hangbang amdringai dai bemalna mamada
ꯂꯩꯔꯦꯟ ꯗꯨꯍꯥꯔꯗꯨ ꯃꯈꯣꯏꯒꯤ ꯄꯥꯖꯤ ꯁꯣꯝꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯈꯤ ꯏꯕꯦꯝꯍꯜꯒꯤ ꯃꯕꯨꯡ ꯑꯍꯜ ꯆꯟꯗ꯭ꯔꯃꯅꯤ ꯅꯨꯃꯤꯗꯥꯡꯋꯥꯏ ꯆꯠꯊꯣꯛꯇꯅ ꯂꯩꯕ ꯉꯝꯗꯦ ꯂꯩꯀꯥꯏꯒꯤ ꯋꯥꯔꯦꯡ ꯉꯥꯡꯐꯝꯗ ꯃꯇꯝ ꯑꯁꯦ ꯌꯧꯔꯕꯗꯤ ꯃꯍꯥꯛꯄꯨ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯊꯣꯔꯛꯑꯦ ꯁꯦꯇꯨꯅ ꯏꯕꯥꯏꯕꯨ ꯍꯥꯏꯗꯅ ꯚꯛꯇꯤ ꯇꯧꯏ ꯃꯕꯥꯏ ꯃꯁꯦꯟ ꯃꯕꯥꯏꯒ ꯌꯥꯝ ꯈꯣꯏꯔꯝꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤ ꯆꯟꯗ꯭ꯔꯃꯅꯤꯅ ꯑꯣꯏ ꯃꯃꯥꯅ ꯏꯃꯨꯡꯗ ꯂꯩꯕꯗꯨꯗ ꯇꯥꯅꯅꯕ ꯂꯥꯎꯔꯝꯃꯤ ꯑꯉꯥꯡ ꯃꯋꯥ ꯂꯧꯔꯨꯅꯨꯀꯣ ꯑꯩ ꯍꯜꯂꯛꯄꯗ ꯃꯦꯝꯃ ꯂꯩꯔꯝꯃꯕꯗꯤ ꯌꯥꯔꯣꯏ ꯂꯩꯔꯦꯟ ꯗꯨꯍꯥꯔ ꯊꯣꯛꯂꯛꯏ ꯁꯦꯕꯣꯛꯇ ꯌꯦꯡꯂꯒ ꯑꯇꯣ ꯁꯟꯉꯥꯛꯐꯝꯒꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯐꯖꯕ ꯑꯃꯠꯇ ꯂꯩꯕꯤꯔꯨ ꯅꯪꯁꯨ ꯆꯥꯛꯈ꯭ꯔꯣ ꯑꯉꯥꯡꯁꯤꯡꯁꯤ ꯆꯥꯛ ꯆꯥꯃꯤꯟꯅꯒꯦ ꯁꯦꯇꯨꯒ ꯑꯩꯒꯗ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯈꯣꯏ ꯍꯥꯎꯔꯕꯁꯨ ꯍꯥꯎꯇ꯭ꯔꯕꯁꯨ ꯆꯥꯛ ꯆꯔꯥ ꯑꯃꯇꯪꯗꯤ ꯆꯥꯃꯤꯟꯅꯈꯤꯁꯤ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛ ꯊꯣꯡꯂꯒ ꯂꯣꯏꯔꯦ ꯑꯁꯣꯝꯗ ꯍꯟꯕꯗ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯠꯂꯨꯕ ꯊꯦꯡꯒꯅꯤ ꯏꯕꯨꯡꯉꯣ ꯃꯅꯤ ꯈꯨꯔꯥꯒꯤꯗ ꯆꯥꯛ ꯆꯥꯕ ꯍꯪꯒꯣꯏꯕꯔꯅꯦ ꯑꯩꯅ ꯈꯨꯝꯃꯤ ꯈꯨꯔꯥ ꯏꯕꯨꯡꯉꯣ ꯏꯔꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯗ ꯊꯕꯛ ꯑꯔꯨꯕ ꯑꯃꯇꯪ ꯂꯩꯍꯧꯕꯗꯨꯗ ꯀꯗꯥꯏꯅꯣ ꯈꯪꯖꯔꯤꯕ ꯂꯩꯔꯦꯟ ꯗꯨꯍꯥꯔꯅ ꯏꯁꯝ ꯍꯦꯛ ꯁꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏ ꯊꯨꯅ ꯇꯧ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ ꯉꯥ ꯄꯣꯔꯣ ꯑꯅꯤ ꯊꯥꯎ ꯊꯥꯡꯒꯠꯂꯨ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯂꯩꯕ ꯀꯩꯊꯦꯜꯅꯤ ꯉꯥꯗꯨ ꯔꯧ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯃꯜ ꯉꯥꯡꯅꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯊꯤꯟꯗꯅ ꯄꯨꯁꯤꯜꯂꯛꯏ ꯆꯥꯗꯕ ꯌꯥꯔꯣꯏ ꯈꯪꯉꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯗꯨꯛ ꯊꯥꯔꯝꯕꯤꯗꯨꯅ ꯊꯣꯔꯛꯇꯨꯅ ꯃꯥꯃꯣ ꯈꯣꯏ ꯑꯁꯣꯝꯗ ꯆꯪꯕꯤꯔꯛꯑꯣꯌꯦ ꯍꯥꯏꯔꯒ ꯃꯤ ꯐꯝꯐꯝ ꯀꯥ ꯑꯋꯥꯡ ꯊꯪꯕ ꯐꯖꯅ ꯁꯦꯝꯗꯨꯅ ꯂꯩꯕꯗꯨꯗ ꯄꯨꯁꯜꯂꯤ ꯏꯕꯦꯝꯃꯜ ꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ ꯂꯩꯔꯦꯟ ꯗꯨꯍꯥꯔ ꯍꯧꯖꯤꯛ ꯅꯍꯥ ꯃꯔꯛ ꯑꯍꯜ ꯃꯔꯛ ꯀꯟꯅ ꯆꯠꯂꯤꯕꯅꯤ ꯗꯨꯍꯥꯔ ꯍꯥꯏꯗꯤ ꯏꯁꯩ ꯍꯟꯕꯒꯤ ꯃꯊꯪꯗ ꯁꯛꯄ ꯑꯋꯥꯏ ꯑꯈꯨꯝꯒꯤꯗꯣ ꯑꯗꯨꯒꯤꯗꯣ ꯗꯨꯍꯥꯔ ꯀꯧꯏ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯄꯨꯝꯅꯃꯛ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯕꯤꯔꯝꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯂꯩꯔꯦꯟ ꯗꯨꯍꯥꯔ ꯍꯧꯖꯤꯛ ꯅꯍꯥ ꯃꯔꯛ ꯑꯍꯜ ꯃꯔꯛ ꯀꯟꯅ ꯆꯠꯂꯤꯕꯅꯤ ꯑꯦꯀꯥꯗꯃꯤ ꯐꯥꯎꯕ ꯏꯁꯩ ꯐꯪꯅꯕ ꯑꯣꯏꯅ ꯁꯪꯗꯦ ꯑꯇꯩ ꯅꯨꯃꯤꯠꯇꯗꯤ ꯁꯣꯔꯥꯠ ꯂꯨꯍꯣꯡꯕ ꯅꯥꯍꯨꯠꯄ ꯂꯨꯍꯣꯡ ꯊꯥꯡꯕ ꯖꯒꯣꯏꯒꯤ ꯅꯨꯄꯥ ꯄꯂꯥ ꯏꯁꯪ ꯁꯪꯗꯕ ꯑꯣꯖꯥꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯃꯈꯣꯜ ꯆꯠꯅꯕ ꯌꯥꯝꯅ ꯐꯩ ꯗꯨꯍꯥꯔ ꯑꯃꯒꯤ ꯑꯣꯏꯅ ꯇꯥꯜ ꯐꯩ ꯆꯤꯡꯃꯩꯔꯣꯡ ꯃꯌꯥꯗ ꯂꯩꯕꯅꯤꯅ ꯃꯤꯅ ꯕꯥꯇꯣꯟ ꯄꯤꯕ ꯂꯥꯛꯄ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯑꯩꯒꯤ ꯃꯤ ꯌꯨꯝ ꯊꯤꯕꯗ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯍꯥꯏꯔꯤꯕ ꯊꯥꯗ 10,000 ꯆꯥꯕ ꯕꯥꯕꯨ ꯑꯃꯅ ꯑꯣꯖꯥ ꯂꯩꯔꯦꯟ ꯗꯨꯍꯥꯔꯗ ꯍꯩꯖꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯃꯥ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯦꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯁꯩ ꯁꯛꯄꯁꯤꯡꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯉꯤ ꯊꯥꯏ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯏꯕꯦꯝꯍꯜꯒꯤꯁꯨ ꯃꯕꯨꯡ ꯑꯍꯜ ꯑꯁꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯩ ꯄꯦꯟꯁꯤꯟ ꯂꯧꯐꯝꯗꯒꯤ ꯂꯧꯐꯝꯗ ꯀꯦꯔꯥꯅꯤ ꯑꯣꯏ ꯃꯥꯜꯂꯦ ꯁꯦꯜ ꯊꯣꯛꯏ ꯃꯥꯒꯤ ꯇꯣꯂꯣꯞ ꯃꯆꯥꯗꯨꯗꯤ ꯁꯣꯛꯄꯨ ꯁꯣꯛꯇꯦ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯄꯦꯟꯁꯤꯟꯒꯤ ꯆꯥꯔꯤꯕ ꯄꯩꯁꯥ ꯀꯥꯗꯨ ꯎꯠꯂꯤꯕꯅꯤ ꯕꯦꯡꯛꯇ ꯑꯗꯨꯝ ꯂꯩ ꯍꯥꯏ ꯃꯈꯣꯏꯒꯤ ꯃꯤ ꯐꯝꯐꯝꯗꯨꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯁꯤꯠ ꯑꯗꯨ ꯐꯖꯩ ꯑꯩꯁꯨ ꯑꯃꯇꯪ ꯊꯥꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯃꯇꯪ ꯊꯥꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯥꯔꯨꯇꯤ ꯁꯦꯀꯦꯟ ꯍꯦꯟ ꯑꯃ ꯁ꯭ꯀꯤꯝꯗ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯇꯣꯡꯉꯤ ꯁ꯭ꯀꯤꯝꯗ ꯁꯦꯀꯦꯟ ꯍꯦꯟ ꯄꯤꯔꯛꯏꯕ ꯁ꯭ꯀꯤꯝꯒꯤ ꯑꯣꯖꯥꯒꯤ ꯊꯣꯛ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ ꯁ꯭ꯀꯤꯝꯗꯨꯗ ꯁꯦꯀꯦꯟ ꯍꯦꯟ ꯄꯤꯔꯛꯏꯕ ꯂꯦꯝꯅ ꯐꯪꯕꯒꯨꯝꯕꯅꯤ ꯀꯣꯟꯅ ꯈꯠꯅꯔꯒꯦ ꯂꯧꯁꯤꯟꯕꯅꯤ ꯑꯩꯅ ꯌꯥꯎꯔꯤꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯐꯕ ꯍꯥꯏꯕꯕꯨ ꯐꯪꯕꯒ ꯄꯩꯁꯥ ꯊꯤꯕ ꯇꯣꯛꯏ ꯑꯩꯁꯨ ꯇꯣꯂꯣꯞ ꯐꯅ ꯆꯥꯎꯔꯤꯕꯅꯤ ꯑꯣꯖꯥ ꯑꯣꯏꯕꯅꯤꯅ ꯑꯔꯦꯝꯕ ꯑꯁꯣꯏꯕ ꯂꯥꯛꯅꯕ ꯂꯝꯕꯤ ꯂꯩꯇꯦ ꯉꯥꯏꯍꯥꯛ ꯐꯝꯕꯗꯨꯗ ꯑꯁꯤꯅ ꯐꯩ ꯋꯥꯐꯩ ꯈꯟꯗꯨꯅ ꯂꯩ ꯁꯦꯇꯨꯒ ꯑꯩꯒꯁꯨ ꯋꯥꯔꯤ ꯀꯟꯅ ꯁꯥꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯉꯁꯥꯏ ꯗꯨꯛ ꯊꯥꯔꯝꯕꯤꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯍꯪꯉꯤ ꯏꯕꯦꯝꯃ ꯅꯦꯅꯦ ꯀꯩꯗꯧꯔꯤ ꯑꯉꯥꯡꯅ ꯈꯨꯝꯃꯤ ꯉꯥ ꯁꯦꯝꯍꯧꯏ ꯃꯥꯃꯣꯗꯤ ꯃꯣꯔꯣꯛ ꯆꯥꯗꯦ ꯃꯣꯔꯣꯛ ꯌꯥꯝꯅ ꯊꯥꯛꯀꯅꯨ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯍꯧꯏ ꯃꯥꯃꯣ ꯃꯣꯔꯣꯛ ꯆꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯦꯇꯨꯅ ꯈꯨꯝꯃꯤ ꯁꯨꯝ ꯍꯩꯅꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯔꯝ ꯂꯩꯇꯦꯗ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯕ ꯍꯧꯒꯠꯂꯛꯄꯗ ꯆꯥꯛ ꯆꯥꯕ ꯍꯧꯒꯠꯂꯛꯄꯗ ꯉꯥꯛꯄꯤꯒꯅꯤ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯕ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯦꯟ ꯗꯨꯍꯥꯔ ꯇꯥꯜ ꯑꯆꯧꯕ ꯑꯃ ꯑꯧꯔꯥꯏꯕ ꯂꯣꯏꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏ ꯃꯦꯝ ꯑꯗꯨ ꯆꯥꯛ ꯄꯤꯖꯧ ꯁꯅꯥ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ ꯏꯕꯦꯝꯍꯜ ꯃꯃꯥꯁꯤꯗ ꯈꯨꯝꯃꯤ ꯆꯥꯔꯣ ꯍꯥꯏꯕꯅꯤ ꯆꯥꯎ ꯌꯥꯗꯦ ꯇꯤꯐꯤꯟ ꯀꯦꯔꯤꯌꯔꯗ ꯍꯥꯞꯆꯤꯟꯕꯤꯒꯦ ꯀꯣꯟꯅ ꯆꯥꯖꯔꯁꯅꯨ ꯃꯗꯨ ꯇꯥꯕꯗ ꯑꯩ ꯋꯥꯈꯜ ꯑꯃ ꯈꯟꯊꯩ ꯏꯕꯦꯝꯍꯜꯁꯤ ꯊꯝꯍꯧꯔꯣꯏꯗꯧꯔꯤ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯑꯃꯇꯪ ꯂꯩ ꯍꯥꯏꯕꯕꯨ ꯀꯣꯟꯅ ꯑꯥꯗ ꯆꯥꯖꯔꯁꯅꯨ ꯍꯥꯏꯈꯤꯗꯦ
ꯀꯣꯟꯅ ꯆꯥꯖꯔꯁꯅꯨ ꯍꯥꯏꯈꯤ ꯂꯣꯟꯁꯤ ꯀꯌꯥꯗ ꯀꯨꯞꯅ ꯅꯩꯅꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯪꯒꯅꯤ ꯑꯗꯩ ꯂꯣꯟꯁꯤꯗ ꯑꯥꯔꯊꯁꯤ ꯂꯣꯏ ꯈꯪꯉꯦ ꯍꯥꯏꯕ ꯇꯤꯐꯤꯟ ꯀꯦꯔꯤꯌꯔꯗꯤ ꯀꯔꯤꯒꯤ ꯃꯌꯨꯝꯁꯤꯗ ꯁꯨꯝ ꯄꯤꯖꯔꯒꯦ ꯍꯥꯏꯔꯕꯗꯤ ꯃꯗꯨ ꯆꯪꯗꯦꯗꯅ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣ ꯂꯩꯔꯦꯟ ꯑꯃꯨꯛ ꯊꯣꯛ ꯑꯃꯨꯛ ꯆꯪ ꯇꯧꯏ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯄꯨ ꯏꯕꯨꯡꯉꯣ ꯃꯅꯤꯒꯤ ꯆꯥꯛꯁꯤ ꯈꯔꯒ ꯍꯥꯞꯄꯣ ꯍꯥꯎꯅꯤ ꯍꯥꯏꯗꯅ ꯇꯧꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯄꯤꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯃꯇꯨꯡ ꯑꯃꯨꯛꯀ ꯍꯥꯎꯅ ꯀꯧꯒꯦ ꯆꯥꯃꯤꯟꯅꯁꯤ ꯈꯨꯔꯥꯗꯣ ꯍꯌꯦꯡ ꯃꯌꯥꯏ ꯀꯣꯏꯕꯤꯗ ꯇꯥꯜ ꯐꯪꯅꯕ ꯖꯣꯍꯥꯔ ꯆꯠꯀꯗꯧꯕ ꯂꯩꯗꯅ ꯈꯔ ꯑꯧꯔꯥꯏꯕꯅꯤ ꯂꯩꯕꯥꯛꯀꯤ ꯑꯣꯖꯥꯁꯤꯡ ꯄꯨꯟꯒꯗꯕꯅꯤꯅ ꯌꯥꯝꯅ ꯀꯤꯅꯦ ꯅꯥꯏꯇꯣꯝ ꯁꯣꯔꯥꯠ ꯂꯨꯍꯣꯡꯕ ꯅꯥꯍꯨꯠꯄ ꯅꯥꯔꯦꯟꯕ ꯁꯪꯀ꯭ꯔꯤꯇꯟ ꯐꯪꯅꯕ ꯍꯥꯏꯕꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩꯅꯦ ꯏꯕꯨꯡꯉꯣ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯆꯥꯡ ꯁꯥꯒꯗꯧꯔꯤꯕꯅꯤ ꯑꯩꯕꯨ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯁꯤꯡ ꯌꯣꯟꯕ ꯍꯥꯏꯕꯗꯨ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯟꯗꯛꯀꯤ ꯐꯪꯅꯕꯁꯤꯗꯤ ꯈꯔ ꯂꯨꯏꯅꯦ ꯍꯥꯟꯅ ꯐꯪꯅꯕꯁꯤꯒ ꯃꯥꯟꯅꯗꯦ ꯑꯩꯅ ꯍꯩꯕ ꯆꯣꯂꯣꯝ ꯇꯥꯜ ꯇꯧꯒꯦ ꯈꯨꯠꯂꯣꯏꯕ ꯁꯤꯖꯤꯟꯅꯖꯒꯦ ꯌꯥꯔꯣꯏ ꯇꯥꯛꯄꯤꯔꯦ ꯂꯥꯏ ꯒꯨꯔꯨꯁꯤꯡꯅ ꯑꯩꯈꯣꯏꯅ ꯁꯤꯟꯕꯤꯔꯛꯄꯅꯤ ꯀꯟꯅ ꯁꯤꯖꯤꯟꯅꯗꯕ ꯂꯨꯃꯜꯂꯤ ꯍꯥꯏꯗꯅ ꯊꯝꯕ ꯑꯗꯨꯉꯩ ꯁꯥꯐꯝ ꯑꯣꯖꯥ ꯊꯥꯡꯖꯝ ꯑꯣꯖꯥꯗ ꯇꯝꯕꯤꯔꯝꯕ ꯆꯣꯂꯣꯝ ꯑꯅꯤ ꯑꯩꯉꯣꯟꯗ ꯊꯝꯕꯤꯔꯦ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯖꯗꯕꯅꯤ ꯑꯩꯇꯅ ꯐꯔꯒꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯒꯗꯕ ꯅꯅꯥꯏ ꯂꯩꯕꯥꯛ ꯃꯆꯥ ꯑꯁꯤꯁꯨ ꯑꯧꯔꯥꯏꯃꯤꯟꯅꯔꯤꯕꯅꯤ ꯃꯥꯅ ꯑꯃꯨꯛ ꯑꯇꯩ ꯕꯥꯂꯥꯒꯤ ꯃꯌꯨꯝꯗ ꯑꯊꯦꯡꯕ ꯐꯥꯎꯕ ꯑꯧꯔꯥꯏꯔꯨꯒꯗꯧꯔꯤꯕꯅꯤ ꯑꯩ ꯈꯨꯝꯕ ꯍꯪꯖꯗꯦ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣꯅ ꯑꯗꯨꯝ ꯉꯥꯡꯊꯕꯤ ꯊꯤꯜꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯇꯩ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯊꯪ ꯊꯝꯖꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯅꯥꯃ ꯍꯥꯡꯕ ꯑꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯜꯂꯤ ꯕꯣꯕꯣ ꯇꯨꯝꯕꯗꯨ ꯍꯧꯗꯣꯛꯇꯨꯅ ꯄꯤꯖꯧ ꯅꯠꯇ꯭ꯔꯒ ꯃꯌꯨꯝꯗ ꯑꯗꯨꯝ ꯆꯥꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣꯅ ꯍꯪꯕꯒ ꯈꯨꯝꯕꯒ ꯃꯇꯣꯝꯇ ꯂꯣꯏꯁꯜꯂꯤ ꯕꯦꯃꯜ ꯃꯄꯥ ꯃꯁꯤ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣ ꯖꯣꯍꯥꯔ ꯑꯐꯕ ꯙꯔꯃ ꯀꯥꯏꯗꯕ ꯃꯤꯅꯤ ꯏꯃꯥꯁꯤ ꯁꯅꯥꯅꯤ ꯍꯧꯅꯕꯤ ꯈꯪꯉꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯁꯛ ꯐꯖꯔꯝꯒꯅꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣꯒ ꯏꯃꯥꯁꯤꯒ ꯑꯗꯨꯀꯟꯅ ꯌꯥꯈꯤꯗꯕꯗꯨꯅ ꯀꯔꯤꯒꯤ ꯑꯣꯏꯔꯝꯒꯗꯒꯦ ꯈꯪꯍꯧꯗ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯛꯄꯗ ꯁꯦꯇꯨ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯩꯕꯨ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣꯅ ꯑꯆꯤꯛꯄꯗ ꯀꯧꯊꯣꯛꯏ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯅꯤ ꯅꯆꯜꯂꯁꯦ ꯈꯔ ꯀꯦꯔꯞ ꯉꯥꯎꯔꯞ ꯍꯧꯈꯤꯕꯅꯤ ꯋꯥꯔꯛ ꯋꯥꯇꯦꯡꯕ ꯂꯣꯏꯗꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯔ ꯇꯞꯅ ꯌꯨꯝ ꯄꯥꯜꯍꯟꯒꯦ ꯍꯥꯏꯅ ꯈꯟꯗꯅ ꯃꯈꯣꯏꯅ ꯆꯦꯟꯕꯗꯨ ꯈꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯪꯍꯧꯕꯗꯨꯅꯤ ꯃꯁꯤ ꯆꯍꯤ 16ꯀ ꯑꯗꯨꯋꯥꯏꯒꯤꯗ ꯍꯦꯜꯂꯝꯈꯤꯔꯣꯏ ꯆꯞ ꯆꯥꯕꯗꯨ ꯃꯃꯥꯅ ꯈꯪꯉꯤ ꯕꯦꯗꯪ ꯊꯥꯗꯣꯛꯂꯒ ꯊꯣꯛꯂꯕ ꯂꯥꯛꯀꯅꯤ ꯈꯟꯈꯤꯕꯅꯤ ꯃꯔꯥꯏꯕꯛꯅ ꯇꯝꯅꯧ ꯍꯥꯏꯗꯅ ꯇꯝꯅꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯩ ꯏꯃꯨꯡ ꯑꯗꯨ ꯀꯤꯖꯩ ꯌꯧꯅ ꯋꯥꯡꯅ ꯈꯟꯖꯕꯅꯤ ꯏꯕꯥ ꯏꯕꯨꯡꯉꯣꯗꯨꯅꯁꯨ ꯃꯥꯕꯨ ꯃꯍꯩ ꯃꯁꯤꯡ ꯈꯔ ꯇꯝꯍꯟꯅꯤꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯌꯨꯝ ꯀꯌꯥ ꯄꯥꯜꯍꯟꯅꯤꯡꯗꯗꯨꯅ ꯌꯥꯔꯕꯗꯤ ꯈꯥꯏꯗꯣꯛꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯩꯅ ꯁꯨꯝ ꯈꯪꯍꯧꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯤꯡꯉꯣꯜꯒ ꯍꯥꯏꯅ ꯁꯤꯡꯅꯕꯁꯨ ꯂꯩꯕ꯭ꯔꯥ ꯅꯨꯄꯤ ꯃꯆꯥꯗꯨ ꯏꯃꯥꯛꯁꯤꯒ ꯀꯌꯥ ꯄꯥꯝꯗꯕ꯭ꯔꯥ ꯏꯃꯨꯡꯗꯨ ꯅꯨꯄꯤ ꯂꯣꯜꯂꯤ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯦ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯀꯟꯗꯤꯁꯟ ꯒꯗ꯭ꯔ ꯕꯗ꯭ꯔ ꯃꯌꯥꯝꯗꯨꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯥꯅꯤ ꯈꯠꯅꯔꯤꯕꯁꯤ ꯃꯔꯝꯗꯤ ꯅꯪ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯆꯤꯡꯗ ꯂꯩꯔꯨꯕꯅꯤ ꯍꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯗꯅ ꯎꯅꯒꯦ ꯆꯠꯂꯨꯕꯅꯤ ꯇꯧꯔꯝꯃꯤꯕꯁꯤꯅꯤ ꯑꯩꯁꯨ ꯍꯪꯗ꯭ꯔꯦ ꯃꯈꯣꯏꯅꯁꯨ ꯍꯥꯏꯗ꯭ꯔꯦ ꯕꯦꯃꯜꯅ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯁꯦꯇꯨꯗꯤ ꯁꯥꯎꯕ ꯎꯗꯦ ꯕꯦꯃꯜꯅ ꯊꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯜꯂꯛꯄꯅꯤ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣ ꯄꯜꯍꯩꯗꯦ ꯁꯤꯗꯅ ꯀꯥꯏꯅꯕꯃꯛꯁꯨ ꯀꯗꯥꯏꯅꯣ ꯍꯥꯏꯔꯒ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯄꯤ ꯈꯥꯏꯅꯕ ꯈꯨꯔꯥ ꯄꯥꯝꯗꯦ ꯌꯥꯗꯦ ꯊꯃꯝꯒꯅꯨ ꯄꯨꯈꯣ ꯑꯩꯈꯣꯏ ꯂꯧꯍꯧꯕ ꯉꯝꯃꯣꯏ ꯅꯃꯥꯁꯤꯅꯁꯨ ꯌꯥꯗꯦ ꯊꯣꯛꯍꯜꯂꯛꯑꯒꯦꯀꯣ ꯅꯆꯤꯟ ꯅꯅꯥꯎꯁꯨ ꯊꯣꯛꯂꯛꯑꯣ ꯏꯃꯥꯁꯤꯅ ꯕꯣꯕꯣꯗꯨ ꯎꯏꯔꯨꯝ ꯄꯝꯗꯅ ꯊꯣꯛꯂꯛꯏ ꯍꯥ ꯃꯦꯃꯥ ꯊꯣꯛꯂꯛꯎ ꯍꯥꯏ ꯃꯅꯝꯃ ꯑꯗꯨꯅ ꯇꯤꯐꯤꯟ ꯀꯦꯔꯤꯌꯔ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯕꯦꯃꯜ ꯌꯥꯎꯔꯛꯇꯦ ꯁꯦꯇꯨꯅ ꯆꯠꯂꯝꯗꯥꯏꯗ ꯈꯣꯡꯎꯞ ꯇꯣꯡꯁꯤꯜꯂꯨꯔꯒ ꯑꯃꯨꯛ ꯂꯧꯊꯣꯛꯏ ꯃꯄꯨꯕꯣꯛꯇ ꯚꯛꯇꯤ ꯇꯧꯏ ꯑꯩꯗꯤ ꯃꯥꯏ ꯕꯦꯚꯥꯔꯗꯨꯅꯤ ꯈꯣꯡꯎꯞ ꯇꯣꯡ ꯈꯣꯏꯔꯝꯅꯗꯕꯗꯣ ꯑꯗꯨꯅꯤ ꯌꯥꯝ ꯀꯨꯞꯅ ꯑꯩꯈꯣꯏꯅ ꯄꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯆꯠꯁꯦ ꯌꯥꯝꯅ ꯃꯆꯥ ꯇꯥꯅ ꯇꯥꯛꯄ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥꯅꯤ ꯊꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯏꯃꯨꯡꯗ ꯌꯦꯡꯁꯤꯜꯂꯒ ꯍꯥꯏ
Vimal nang lehoro ko ay nalang ba po na mawaraw no ay di nangon na nungay ba matalay ko thongge hangdok tu na Vimal phal tung thorei tamo nasan lehowa nga maroy haidana wawa kapi mapi maron seli ba mo padu hangdok te gari mathak pra sake tawi nge hagleb laga mapa khorami mana no tu na yeng pot mayam mayo masa duga tipin ke re aduga gari ta na thoi mana no pagi maram lei ngasai man maning chakum da ngang na thiba wa da gi khangowi bemal na setu bunu si bakala khan bam basi yam na henjille mana madu sa nga tang ing na thong bang ang thidre hauni ga hawoi ga makhoi da modi asum sai ga sa de ga murok thangan ga nu ba mai la hang ga nu ba sa pe la lu ga nga ma tum jaw hang ga nu ba makhoi da modi sing aing ba thak pani saman basu ya banate mahasakidani asumna muru ngang ba mana mari ki danabu khumjade mama sanana marak ta sanghilaktuna phami mema nana masu khangi bani mana thokpa hauna na ba thongjan nang adum potha dana lei kai do bya mi na sabi draga sopsa ni hai bi bani aina bu kai do ni vemana mukhum matau yenge hai dana mama na makha tai nang na pamdre hai dana lakla banatro nang jigi chak thong ba sake hari bara bemal tumin na leki soksin na duna yang chai chemna ram bathang haijang khangtha tha dei si khalu raga na khoi nayum si chula he ela ningdre haram laga thoki masana hibli ba phamung maya da phamlaga kapi kari gi khana rakpano khange haidana mana them duna mu wari hawi sakhu maya da mu tholei mana kari haidana nango duk sawbano ne mema makhoi gi mamosi saw udena bemal na ma dikari sawduini aran ba mina bu sawba hona bro mana kari lan bano haibani aikhoi bu khitati khange dana bemal na ho chingi le chabi amaga chithi chatnare maduda aina kamdauna leidorino aina hana na arapada posting chat process sakanu haraga khali chakini irang tawjobi mana maduda chapchawa mate di khangkodana khangsaw hawraga akaibo oiramdrabadi kamdawni makhoi mamosi irang tawngada mita di mandeda bemal na huyong tumin leibana hentak chapung ami haibadune ipema phangbadagi pungaw de lesabi adugi yum thiribane haidana no ngan badagi numita ba phawba satana leibane mana adu oirabadi ngaikinu inama wa haige aikhoi adum kaurage mahoina lakchaba yabra chalbu mahoina lakchaba yabra chalbu ngasigi chaluko bemal khungki de mana khantaru ragadi mahang nasu chapchaba khangbadi nate miss rose haiba amagi sithini इंग्राजी ना फजना खुद इरक बनी यूम थिबियो हायरक बनी सिथि एदुरा नुसी नुंगी वा पंगी इरक पदि नते सेतुना मरम हागे कन्ना होना जबनी महांग ने इता ताबी जबगिनी मनमगा वारी सारगा करी खरबनो खंगे थोंग हांगदोक्तुना मरक ता मपांगी इरांग येंगे सेतुना थोंग मया दै बेमल नंग लेहोरोको हायबदु नक नताई aina gari kalap thawduna lai lambi dami satpasu khara antare asa hol maya da kitang taphay kari film tawri bage yengi asawa signboard thana ye pula sabi amaga pakhang amagi la yawi film gi maming le innocent thani matung da thangna bayungi konthong da angangi anauba school ama sangaba da ngairiba matol anigi dalanda hawi school adugi oja makok ado Kerala masani muna thikraba sakni nupi ni hainingde tamnalai mali mayum pandri male pandabana supai mabu lawina banupa tangani masambi yang launa boykatni maming na Miss Rose wari situation jade punama ko kharam jade Yamna phajaba yam nokning bawari ni daga mana ngasai letter du phangbakan da man English te ibadu da gyan tadraba yam nungai bagi wanida
ꯍꯥꯏꯗꯤ ꯋꯥꯔꯤꯁꯤꯗ ꯌꯥꯝ ꯀꯣꯃꯦꯗꯤꯗꯣ ꯀꯣꯃꯦꯗꯤꯗꯣ ꯌꯥꯎꯔꯒ ꯌꯥꯝꯅ ꯃꯥꯏ ꯈꯨꯏꯗꯣ ꯍꯦꯛꯇ ꯑꯩꯁꯦ ꯃꯁꯤ ꯍꯥꯟꯅ ꯄꯥꯒꯦꯅ ꯈꯜꯂꯨꯕꯅꯦꯕ ꯑꯗꯨꯅꯦ ꯑꯩꯗꯤ ꯑꯗꯨꯅꯦ ꯀꯩꯅꯣ ꯄꯥꯕꯨꯡꯒꯤꯁꯦ ꯃꯥꯅ ꯁꯨꯝ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯁꯤ ꯃꯥꯅ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯏꯊꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨ ꯑꯗꯨꯅꯤ ꯑꯩꯅ ꯏꯆꯥ ꯏꯕꯨꯡꯉꯣꯗ ꯑꯩꯅ ꯍꯪꯖꯕꯅꯦ ꯏꯕꯨꯡꯉꯣ ꯃꯁꯤ ꯄꯥꯕꯨꯡꯒꯤ ꯋꯥ ꯌꯥꯝ ꯃꯥꯜꯂꯤ ꯄꯥꯕꯨꯡꯗꯣ ꯑꯩꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯖꯕꯗꯤ ꯅꯠꯇꯦ ꯑꯅꯤꯔꯛ ꯈꯛꯇꯅꯤ ꯑꯅꯤꯔꯛꯇꯨꯁꯨ ꯑꯃꯨꯛꯇꯤ ꯏꯌꯥꯔꯄꯣꯔꯠꯇꯅꯤ ꯑꯃꯨꯛꯅ ꯄꯥꯕꯨꯡꯒꯤ ꯁꯪꯒꯥꯏꯗꯅꯤ ꯑꯗꯣ ꯄꯥꯕꯨꯡꯒꯤꯁꯤꯕꯨ ꯃꯥꯅ ꯗꯥꯏꯔꯦꯛ ꯊꯦꯡꯅꯕ ꯑꯩꯅ ꯏꯔꯤꯁꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯒꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜ ꯑꯗꯣ ꯑꯩꯒꯤꯗꯨꯕꯨꯗꯤ ꯌꯥꯝ ꯁꯤꯝꯄꯜꯅꯤꯗ ꯑꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯒꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯥꯔꯊꯅ ꯊꯜꯂꯕ ꯋꯥꯔꯤ ꯃꯆꯥ ꯉꯥꯛꯇꯅꯦꯕ ꯑꯁꯤ ꯅꯠꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯤꯑꯕ ꯑꯩꯗꯤ ꯂꯣꯏ ꯄꯥꯔꯕꯅꯦ ꯑꯍꯤꯡꯒ ꯇꯨꯝ ꯄꯣꯟꯇꯦ ꯂꯥꯏꯔꯤꯛ ꯂꯩꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯃꯥ ꯉꯁꯤ ꯋꯥꯔꯝꯃꯅꯤ ꯄꯨꯡ 1:30 ꯁꯨꯔꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯇꯥꯃꯤꯟꯅꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯎꯅꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯣꯐꯂꯥꯏꯟꯗ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯦꯁꯦꯖ ꯀꯃꯦꯟ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯑꯣꯊꯔꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯏꯕꯤꯔꯝꯃꯒ ꯊꯝꯕꯤꯔꯝꯕꯁꯤꯗ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯃꯛꯇ ꯑꯩꯈꯣꯏꯅ ꯇꯥꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯌꯨꯝꯗ ꯃꯥꯅ ꯁꯥꯎꯔꯒ ꯂꯥꯛꯑꯒꯁꯨ ꯃꯃꯥꯗꯨꯅ ꯀꯃꯥꯏꯅ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯩ ꯀꯥꯏꯗꯣ ꯆꯥꯛꯀꯗꯣ ꯉꯥꯏꯈꯣ ꯆꯥꯗꯕ ꯌꯥꯗꯦ ꯀꯥꯏꯅꯒ ꯆꯥꯔꯀꯥꯟꯗꯒ ꯑꯃꯗꯨꯅ ꯁꯥꯎꯔꯒ ꯆꯥꯕ ꯆꯥꯔꯣꯏ ꯀ ꯍꯥꯏꯔꯁꯨ ꯑꯣ ꯑꯗꯨꯗꯤ ꯇꯤꯐꯤꯟꯗ ꯍꯥꯞꯄꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯏꯠꯁ ꯑꯅꯗꯔ ꯋꯦ ꯑꯣꯐ ꯁꯞꯄꯣꯔꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯏꯁꯦ ꯀꯥꯏꯅꯗꯅꯕ ꯁꯤꯟꯕꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯚꯤꯅꯤꯡꯗ ꯂꯥꯏ ꯙꯨꯛ ꯊꯥꯕ ꯑꯗꯒꯤ ꯈꯣꯏꯔꯝꯕꯗ ꯈꯣꯡ ꯂꯧꯊꯣꯛꯄ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯆꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯅꯈꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯃꯄꯥꯟꯗ ꯂꯩꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯈꯔ ꯇꯧꯅꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯕꯗꯨ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯆꯠꯅꯩꯀꯣ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯍꯦꯛ ꯅꯤꯡꯁꯤꯡꯕꯗꯨꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯏꯃꯥꯅ ꯀꯔꯝꯕꯅꯣ ꯈꯟꯒꯠꯄꯤꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯃꯨꯛ ꯇꯧꯕꯤꯒꯅꯤ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯎꯅꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯌꯥꯝꯅꯁꯨ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ